ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯅꯧꯕꯤ ꯑꯆꯥꯎ ꯑꯔꯝ ꯌꯥꯝꯅ ꯀꯥꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯇꯅꯧꯕꯤꯒꯤ ꯃꯄꯥꯝꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯅꯧꯕꯤꯕꯨ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯣꯏꯅ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯅꯧꯕꯤ ꯃꯥꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯆꯥꯎꯔꯦꯜꯒꯤ ꯏꯃꯨꯡꯗꯤ ꯑꯊꯣꯏ ꯑꯍꯦꯟꯒꯤ ꯋꯥꯈꯜ ꯂꯩꯖꯗꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯐꯅꯗ ꯈꯟꯕ, ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ, ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯑꯍꯜ ꯂꯃꯟ ꯊꯛ ꯈꯥ ꯅꯥꯏꯅ ꯆꯠꯄ ꯏꯃꯨꯡ ꯑꯃꯅꯤ꯫ ꯇꯣꯃꯥꯜ ꯑꯃꯗꯤ ꯊꯕ ꯃꯃꯧꯕꯨ ꯏꯟꯊꯣꯔꯛꯂꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯗꯦ꯫ ꯃꯄꯣꯠ ꯃꯆꯩ ꯄꯤꯔꯛꯂꯣꯏ ꯍꯥꯏꯅ ꯋꯥꯈꯜ ꯐꯠꯇꯕꯁꯨ ꯈꯜꯂꯨꯗꯦ꯫ ꯃꯃꯧꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯋꯥꯖꯔꯝꯃꯤ꯫ ꯆꯦꯜꯂꯕꯅꯤꯅ ꯀꯝꯗꯧꯅ ꯂꯨꯍꯣꯡꯂꯣꯏ ꯇꯣꯃꯥꯜ ꯑꯃꯗꯤ ꯊꯕꯥꯅ ꯃꯃꯧꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯂꯥꯡꯕꯤꯔꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯔꯕꯁꯨ ꯆꯥꯎꯅ ꯃꯃꯧꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯐꯥꯏꯕꯣꯛ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯐꯥꯏꯕꯣꯛ ꯑꯣꯏꯖꯔꯕꯁꯨ ꯃꯤꯂꯩ ꯑꯃꯗꯤ ꯂꯩꯁꯅ ꯃꯁꯛ ꯃꯥꯟꯅꯗꯦ꯫ ꯃꯤꯂꯩꯅ ꯀꯨꯆꯨ ꯈꯔ ꯂꯩꯁꯤꯜꯂꯤ, ꯃꯨꯔꯞ ꯇꯧꯔꯒ ꯃꯒꯨꯜꯗꯤ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯈꯔ ꯄꯥꯟꯕ ꯑꯣꯏꯕꯅ ꯑꯎꯕ ꯄꯥꯈꯪꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯤꯁꯛꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯕꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯒ ꯌꯣꯜꯂꯤꯕ ꯖꯥꯠꯂ? ꯌꯣꯜꯂꯝꯕ ꯊꯦꯡꯅꯔꯗꯤ ꯑꯝꯇ ꯂꯩꯔꯒ ꯏꯇꯨ ꯑꯣꯏꯊꯣꯛꯈꯤꯗꯧꯕꯅꯤ꯫ ꯃꯩꯖꯥꯎꯅ ꯀꯩꯅꯣ ꯉꯝꯕ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯄꯣꯠ ꯆꯩ ꯃꯃꯜ ꯃꯟꯇꯤꯛꯅꯕꯗꯧꯅ ꯅꯨꯄꯤꯒꯁꯤ ꯀꯩꯊꯦꯜꯗ ꯃꯟꯇꯤꯛꯅꯗꯨꯅ ꯌꯣꯟꯅꯔꯕ꯭ꯔꯣ? ꯑꯩꯗꯤ ꯈꯪꯗꯦ꯫ ꯃꯩꯖꯥꯎ ꯏꯕꯣ, ꯅꯪꯗꯤ ꯅꯃꯥꯏ ꯄꯥꯛꯄꯗꯣ ꯄꯨꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯔꯥꯏꯗꯩ ꯈꯪꯒꯅꯤꯒꯦ? ꯅꯪꯗꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯈꯣꯏꯁꯣ ꯄꯨꯁꯣ, ꯑꯗꯨꯁꯨ ꯄꯛꯆꯩ, ꯑꯉꯥꯡ ꯅꯞꯆꯣꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ꯫ ꯄꯤꯁꯛꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯩꯖꯥꯎ, ꯅꯪꯒꯤ ꯅꯃꯥꯏꯁꯦ ꯄꯥꯛꯁꯨ ꯄꯥꯛꯏ ꯑꯣꯏꯕ꯫ ꯅꯪꯒꯤ ꯅꯃꯥꯏ ꯑꯄꯥꯛꯄꯗꯨꯅꯒ ꯃꯣꯔꯥ ꯁꯥꯔꯗꯤ ꯃꯣꯔꯥ ꯑꯃꯗ ꯃꯤ ꯑꯅꯤꯗꯨꯝ ꯐꯝꯕ ꯆꯟꯅꯤꯅꯦ꯫ ꯁꯤꯟꯊꯤ ꯍꯥꯏꯅꯤ, ꯃꯣꯔꯥ ꯁꯥꯕꯗ ꯆꯪꯒꯗꯧꯕ ꯄꯣꯠꯁꯛꯁꯤꯅ ꯑꯔꯦꯝꯕꯗ ꯃꯩꯖꯥꯎ ꯅꯪꯒꯤ ꯃꯥꯏꯗ ꯍꯦꯛ ꯄꯥꯟꯁꯤꯜꯂꯝꯗꯅ ꯂꯦꯝꯅ ꯃꯥꯡꯉꯤꯗ꯫ ꯏꯁꯣꯔꯅ ꯇꯧꯔꯤꯁꯤꯁꯨ ꯒꯟꯖꯥꯒ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ, ꯃꯤꯒꯤ ꯃꯃꯥꯏꯕꯨ ꯐꯧꯔꯥ ꯃꯣꯏ ꯄꯥꯈꯩ ꯄꯥꯟꯕꯤꯔꯦ ꯋꯥꯅꯤ꯫ ꯅꯣꯏꯗꯤ ꯑꯩꯒꯤ ꯃꯥꯏ ꯑꯄꯥꯛꯄꯁꯤ ꯎꯔꯒ ꯀꯂꯛꯆꯔꯝꯃꯤ꯫ ꯅꯃꯥꯏꯅꯤꯅ ꯑꯅꯥꯃꯨꯛꯇ ꯄꯥꯛꯂꯕꯅꯤꯅ ꯁꯦ ꯌꯦꯡꯉꯨ, ꯑꯩꯒꯤ ꯃꯥꯏꯁꯤꯗꯤ ꯏꯅꯤꯡ ꯇꯦꯛꯈꯩ ꯅꯣꯡꯗꯣꯜ ꯊꯣꯛꯄ ꯊꯥꯖꯒꯨꯝ ꯃꯒꯨꯟ ꯂꯩꯅ ꯄꯥꯛꯅ ꯄꯥꯟꯕꯤꯔꯝꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗꯁꯨ ꯅꯨꯄꯤꯁꯤꯡꯅ ꯃꯤꯐꯝ ꯊꯝꯂꯤꯁꯦ ꯑꯩꯉꯣꯟꯗꯇꯅꯤ꯫ ꯀꯨꯟꯖꯣꯅ ꯍꯦ ꯃꯥꯏꯕꯪ, ꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯛꯏ ꯀꯥꯏꯅ ꯅꯪꯗꯤ ꯍꯔꯥꯎꯖꯔꯤ ꯑꯣꯏꯔꯦꯀꯣ? ꯅꯪꯉꯣꯟꯗ ꯅꯨꯄꯤꯁꯤꯡ ꯌꯦꯡꯂꯛꯏꯗꯨꯗꯤ ꯅꯁꯛ ꯅꯇꯧ ꯐꯖꯗꯅ ꯌꯦꯡꯂꯛꯄ ꯑꯣꯏꯔꯝꯃꯣꯏ, ꯃꯤꯔ ꯁꯥꯔ ꯃꯥꯏ ꯉꯛꯇ ꯄꯥꯔꯤꯅ ꯌꯦꯡꯂꯛꯄꯗꯨꯝ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯑꯃꯨꯔꯩꯅ ꯃꯔꯩꯒꯗꯨ ꯀꯣꯜꯂꯒ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯍꯣ ꯃꯥꯏꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ, ꯃꯥꯏꯒꯤ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯋꯥꯔꯤꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯇꯥꯃꯟꯗꯅ ꯑꯩꯒꯤ ꯅꯥꯀꯣꯡꯁꯦ ꯁꯤꯡꯖꯥ ꯌꯩꯔꯦ꯫ ꯄꯤꯁꯛꯅ ꯃꯁꯤꯒꯤ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕꯤ ꯑꯃꯨꯇꯣꯟꯗꯒꯤ ꯑꯃꯨꯔꯩ ꯑꯣꯟꯈꯤꯕꯁꯤꯅ ꯃꯥꯅꯤ ꯈꯪꯗꯦ ꯃꯥꯅꯤ ꯈꯪꯗꯦ ꯃꯔꯩꯒꯁꯤꯅ ꯀꯣꯟꯗꯅ ꯅꯨꯄꯤ ꯏꯃꯥꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯝꯃꯤꯗꯣ꯫ ꯍꯦ ꯄꯤꯁꯛ ꯍꯥꯏꯕ ꯄꯤꯛꯇ꯭ꯔꯨ, ꯅꯨꯄꯥꯅꯤꯅ ꯅꯪꯗꯧꯅꯅꯦ ꯈꯣꯡꯅꯦꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯧꯅ ꯅꯨꯄꯤ ꯑꯣꯜꯂꯒ ꯂꯦꯝꯅ ꯂꯩꯌꯣ꯫ ꯑꯗꯨꯒꯅꯦ ꯑꯩꯕꯨ ꯄꯛꯏ ꯄꯛꯇꯦ ꯊꯤ ꯐꯖꯩ ꯀꯥꯏꯅ ꯅꯪꯅ ꯍꯦꯛꯇ ꯄꯥꯅꯕ ꯈꯛ ꯌꯥꯔꯣꯏ꯫ ꯑꯩ ꯐꯖꯕ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯍꯥ, ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯝꯇ ꯌꯦꯡꯉꯨꯆꯣ, ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯃꯩꯖꯥꯎꯅ ꯐꯖꯩ ꯐꯖꯩ, ꯑꯃꯨꯔꯩꯃꯨꯛ ꯐꯖꯕꯤ ꯈꯨꯜ ꯑꯁꯤ ꯂꯩꯄꯣꯠꯇꯦ꯫ ꯀꯨꯆꯨꯗ ꯌꯦꯡꯉꯦ ꯑꯃꯨꯕ ꯅꯣꯡꯕꯨ ꯉꯝꯖꯕꯤꯅꯤ, ꯃꯤꯁꯅꯥ ꯍꯥꯏꯔꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛꯇꯥꯕ ꯃꯀꯨꯒꯤ ꯃꯤꯁꯅꯥꯕꯨ ꯉꯝꯖꯕꯤꯅꯤ, ꯅꯥꯇꯣꯟ ꯍꯥꯏꯔꯦ ꯁꯨꯃꯥꯡꯗ ꯇꯨꯂꯁꯤꯕꯣꯡ ꯈꯤꯟꯕꯗꯨ ꯃꯉꯥꯏꯔꯦ, ꯀꯣꯏꯗꯥꯅꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯈꯤꯜꯂꯤꯕ ꯑꯗꯒꯤ ꯆꯤꯟꯕꯥꯜ ꯍꯥꯏꯔꯦ ꯑꯣꯛ ꯃꯁꯤꯟꯕꯨ ꯉꯝꯖꯕꯤꯅꯤ꯫ ꯃꯈꯥꯗꯤ ꯃꯈꯥꯗꯤ? ꯃꯈꯥꯗꯤ ꯌꯥꯝ ꯇꯥꯔꯛꯑꯔꯣꯏꯒꯦ, ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯄꯣꯠꯁꯛ ꯂꯩꯇ꯭ꯔꯤ, ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯝꯍꯦꯟ ꯍꯦꯟꯕꯤ ꯑꯃꯨꯔꯩꯅꯤ꯫ ꯑꯗꯨꯏꯗꯤ ꯈꯨꯠꯇꯨꯝ ꯑꯃ ꯆꯥꯎ, ꯗꯤꯁ! ꯑꯌꯣ, ꯁꯣꯔ ꯊꯤꯡꯉꯤ꯫ ꯃꯒꯨꯟ ꯂꯩꯕꯤꯒꯤ ꯈꯨꯇꯨꯝꯗꯨꯁꯨ ꯑꯗꯨꯝ ꯃꯍꯥꯎ ꯂꯩꯔꯝꯒꯅꯤꯅꯦ꯫ ꯅꯃꯥꯏ ꯑꯄꯥꯛꯄꯗꯨꯒ ꯐꯖꯈ꯭ꯔꯕꯤ ꯑꯩꯕꯨ ꯊꯥꯒꯠꯄ ꯁꯥꯔꯒ ꯁꯤꯊꯕꯤꯔꯛꯑꯦꯗꯅ ꯅꯣꯡꯃꯗꯤ ꯑꯩꯅꯅꯦ ꯅꯪꯒꯤ ꯅꯃꯥꯏ ꯑꯄꯥꯛꯄꯗꯣ ꯈꯣꯡꯅꯦ ꯐꯤꯗꯥ ꯑꯣꯏꯊꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯤ ꯁꯤꯊꯕ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯕꯨ? ꯃꯔꯛ ꯁꯔꯛ ꯍꯥꯏꯁꯤꯅꯤ, ꯅꯪꯅ ꯐꯖꯕꯤ ꯌꯥꯝ ꯁꯥꯕꯗꯨꯗ ꯅꯪꯒꯤ ꯑꯃꯥꯟꯕꯁꯤꯡꯗꯣ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯕꯤꯕ ꯋꯥꯅꯤ ꯀꯩꯅꯣ꯫ ꯅꯪꯅ ꯐꯖꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯅꯨꯄꯥꯁꯨ ꯐꯪꯉꯣꯏ, ꯅꯨꯄꯤ ꯁꯥꯖꯔꯕꯁꯨ ꯅꯪꯁꯦ ꯑꯃꯣꯝ ꯅꯠꯇꯦ, ꯂꯥꯕꯅꯤ ꯂꯥꯕ ꯀꯨꯂꯕꯤꯗꯣ꯫ ꯍꯦ ꯃꯩꯖꯥꯎ, ꯑꯩꯅ ꯅꯨꯄꯥ ꯐꯪꯕ ꯐꯪꯗꯕ ꯅꯪꯅ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯤ? ꯌꯦꯡꯕꯗ ꯀꯜꯂꯣ, ꯅꯃꯥꯡꯗꯨꯗ ꯑꯩꯅ ꯏꯈꯨꯠꯅ
เนี่ยเลี้ยงเจ้ากุนโดปาริงดอปามูบุมากิงักซ้ำตัวหุบปดอน้ำมิดอเล่าท้อขยิงเจ้าปีศักสุมตารัมบัดกี้มีพูนิงกักตัวเลยนุปาผมเสียงไอ้คุยพาวเวอร์นุปีพังดันสวยสิเด้ออุตุวัตุกตาวต้องตารักเลยนั่นดูกันนุปีสาบีนุปีสุนัตตะมันนั่งน่ะลูกหงบุกี้มังลังจะสักอีบ่อยโอ้นุชิดาอามุเรนังกี่ปุ่นสิเสียโอ้ยิงบัดกันโลทับบักนุอุดเกะเขาสิกันนั่นเนี่ยไอยูมายมอามาพาไปยาบันนุปาทีริบันมายมอามันมาดูบ่เฮพังละบะไอนี่แต่เนี่ยน้ำเล่เลยสินกระดูกุนโจนจะช่วยใส่เด้อที่ริบันสักตุกะนุปาน่ะตะกุมนุปาน่ะมรดกปามบะยูมายมอามันเลยไปยาบันนุปาทีริไกเด้อปีศักไอเด็กขี้บุกี้เลยนะอามุเรนั่งเสียไอ้เนอะยูมายมอามาดูมันทักเลยก็งาโรกตาดีเด้อไอ้กี่สักเราวิรมต้องยามาสิเลบปีศักไอ้แบบปิกตรัวนั่งกุมมันนุปาดีเนี่ยเลี้ยมนะปีระสูปามจะดีนุปานี่ไก่น่ะโมโรมาเผาบะน่าทึ่งดุนปักตัวนี้หิงดีแบบตัวน่าไม่บีไก่เดียเนี่ยอันดับนี้หิงกระดูกสารพัดเนี่ยสิไอ้ตรงนั้นเนี่ยนุปีโอละกะคุบากตะคูระกหิงเจ้าเนี่ยกุนโจนยาร์น้อยกี่วันดอไอ้ตามิงไว้ปารุดวารีงักเติบอันตุกิสรุไอ้กินนุปีมเติบไล่เนวารีขนาดสินายต้มปุ่นสีเลนไม่เสียไอ้ยังวารีอันตุกิสมาดักเตอมีเนอะมาตุ้มมาสักมาตุ้มภาษาบิกะปูดุสักมีเนมสิอุระกะไอ้ยังไงอันนั้นไอ้นุปีมแต่ไหลระก็วรสูอีตัวไว้เจอร์ไอ้วันมันนุปีไหลบันนั้นดีคุณช่วยกิเลสซาเสียตัวนี้ขังเลยบันนี้เนอะนุปีพังโนมันทรีคุณช่วยบะมีพัดตานุปีไอ้คอยสิบุมาไหลตันนะลูกไม่ได้หาปะกันไอ้คนบ่อยน่ะขันลิบระนั่งกี่เสียฮะงั้นใส่ตะกี้ตาเกี่ยงตาดิบันก็ยาดียาแม่นั่งน่ะนุปีเลยนะปาลิบเสียเยอะครับวันนี้มันสิ่งที่คุยน่ะคุยสิสุนุปียวนมันตัวน่ะบ่เลยกันอะไรบันยวนลำจะเดี๋ยวไอ้กี่ชูเลยกันอะไรไม่กี่ไม่เจ้าอังงั้นบ่นุปีตัวบุนุปากยังปีกเลยไปอะไรดีไอ้สูยุ่มพัมบันดันทำมาก็รู้สูอับตะเลวกิไอ้ยี่บุดีนุปีที่รู้สูดุมใหญ่ที่รู้สูใหญ่ไอ้คุยมาต่อยังนุ่งไงจ้ะมาม่งตัวส่วนรู้เลยนุปีอยู่เลยมาพัมสีเดิมก็ได้เด้อให้ยังไม่ได้สละก็อปามขลุกิเฮ้ยอปังซานุปีบุไก่เทลปุ่นหลังเตอมาเบิลเทลก็โยนกันจ้ะนักกุกหลายมีเอาขี้เรนุ้ยสิไอ้เนอะนุปีเลยแกให้สิดีเลยเด้อนะมาม่าปานเลยจะเด้อบ่มาคู่รามันตัวนี้ยกบ่ไอ้คุยนั่งก็เสียกิตั้งให้เธอมาเด้อสักเกียกเด้อพี่โทรกันเด้ออันนี้มาม่าตัวนี้ยกปีได้เสียให้เธอแล้วก็มาสนับพี่โทรตัวบ่มูซูอยากเลยเดี๋ยวมันเอาจริงมวยเด้อไอ้คุยนั่นพี่รักนะให้แต่ตัวพี่เสียแบบเสียนุปีดูบ่ไอ้คุยนั่นเลยบ่กี่อะไรเสียภาพตาบ่พี่สักโอ้ไอ้ภาพตาเอาสักกี่มาทำเด้อลูกหงมาเด้อนุป้าไม่ยุ่งเด้อกี่นุปีไม่ยุ่งเด้อเสียสองเลยโลบ่กี่อันนั้นว่าสนับพี่มากันตัวเลยมาสิสูนุปีโดไอ้คุยนั่นเลยเดี๋ยวมันดีกว่ากุนโจนเลยดิบันนุปายคุยเสียปังดิปังมาจานิโกนุปีสูมาเมื่อตั้งเล่ายุ่งพังกับบ้านดอกทำมาก็เล่าดิเนี่ยอะทุกนุปีมาอยู่เขาเดินน่ะมั้มาปะมาสิมาเอาเสียเอตตุกใครถอยตาหน้าโลหะหรือวินดิ้งเดินสัมปรามาสุ่งตรงเนอะมาสุ่งใครดอกตัวริบันนี่ด้วยไม่เจ้าน้อยว่าดูสุ่งไม่ได้สุ่งหลังวันนี้อะดูลูกหูมันจะเสียเล่าริบคุดิ้งมานุปีเลยบันนี่ฮะดีว่าใครนั่นกันนี่บ่มีอิมุงกันนี่ยานาร์ก็อะไรเลยแต่ทุกท่าสินตรงนั้นบ่อยมาสิมีกี่สูนุสีบมาสานิงอนเฮกเตอร์มาปีเรก็ดีก็ชิวนบ่อยมาทำไมมันแต่บุกี้ยานี่ยานะบ่มวยอิมุงมันนุ่งมาสิยานะจะบุกี้เราเนี่ยจะบุกี้อามูเรนะมาสิกี้กุนโซให้บ่มีพัฒสินงางหัวบุกี้สินเดดีอาวุธปวดปามเดี๋ยวให้เสียไปวันอาวุธปวดปวดตะมงต่อมันเงียบนะนุสีดำกระโดดมันเงียบกี่วันต่อละทำครั้งเลยกายกิมีวางงานบิครานามุมีนั่นเลยแต่ผู้จะรักลิมปัวใจสิงดอยาอีกยามเด็กะที่ก็ภาษาก็ให้ดนะอามุงวารีนักดอริบะอดุนันเนี่ยอาศิกุมบเสียทอกทนะบัดนุปานักคุยดกีเสียลาริบดนุยดกีลาริบเสียดมาปามกียุมสานับเสียละตีเยนาตูสิงนุปุรักลิบะอาวุธปัวสิงดอมาตัวองขัดตะกีดีซิซินารอยดนะมารู้ไอ้นะมาว่าสิงดูกิสรุเจ้าเงี้ยริบัดกุนโจนเฮ้ยไอ้ซูมวยนุยลานอาวุธปวดลำเจลสิดีนุปายคุยหนังตุกมันนั่นเองนุปีนุยหนังตุกเสียบันมาสิเดอไอ้คุยอีรัลการินมาติกมาปัสสาวะนะมีกี่เดนกนารุอันเดกี้มาสากิทุกเล็บกันดีมวยนั่นมีกี่เดนกนารุบัดไม่เนอะอุสิลักนะก็นกนั่นกันอีกี่บัดกี้นุปาไม่ยอมตัวอุสิลักบัดดีปัจจัยนุปาไม่ยอมดีวัคซีนท่าเดาหุมังสอยนะอิรุจันดารีปีศาจนะขังเจอตัวริสิมาทำนะปุโรปุสตนาบินีไอ้คุยเดสูทุกลุยให้เบียปนตีไล่ปนตีเบกตาไอ้คุยเด็กทุกแล้วบดีมาสานิโอกักตันว่าจะกระดับมวยเนี่ยปีว่าให้เสียลปีเดบยาดีนะไอ้คุยดี
ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯑꯣꯏꯔꯁꯨ ꯄꯤꯅꯤ ꯍꯌꯦꯡ ꯃꯆꯥ ꯅꯤꯉꯣꯜꯗꯨꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯁꯨ ꯃꯤꯒꯤ ꯁꯦꯟꯗꯣꯏꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯗꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯈꯤꯗ꯭ꯔꯣ ꯑꯗꯨꯅ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯌꯦꯡꯅꯕ ꯍꯤꯗꯥꯛ ꯂꯩꯇꯦ ꯀꯨꯟꯖꯣꯅ ꯂꯥꯏꯔꯕ ꯅꯣꯏꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯑꯩ ꯏꯁꯥꯁꯦ ꯃꯔꯦꯡ ꯆꯠꯂꯦ ꯅꯨꯄꯤ ꯂꯩꯕ ꯉꯝꯗ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯁꯨꯝꯃꯤ ꯂꯥꯜꯂꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯗꯅ ꯅꯊꯧ ꯃꯣꯏꯅ ꯅꯩꯅꯔꯒ ꯑꯗꯨꯝ ꯂꯩꯍꯧ ꯅꯨꯄꯤ ꯂꯩꯕ ꯉꯝꯕꯩꯗꯤ ꯅꯨꯄꯤ ꯊꯤꯔꯨꯈꯤꯒꯦ ꯅꯨꯄꯤ ꯂꯩꯔꯒ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯔꯒ ꯏꯇꯨ ꯑꯣꯏꯅ ꯁꯅꯥꯅ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯣꯝꯃꯒ ꯊꯝꯕꯤꯒꯦ ꯍꯥꯏꯕꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯅꯣꯏ ꯑꯍꯨꯝ ꯁ꯭ꯋꯥꯏꯗ ꯑꯁꯨꯝ ꯑꯔꯥꯟ ꯈꯟꯅꯕꯤꯍꯧꯀꯣ ꯑꯃꯨꯔꯩꯅ ꯁꯛꯇꯥꯅꯤꯅ ꯈꯨꯗꯤ ꯊꯤꯖꯟꯕꯒꯤ ꯁꯨꯛꯇꯣꯛꯄꯩ ꯃꯥꯟꯈꯩ ꯅꯨꯄꯤ ꯂꯩꯕꯒꯤ ꯋꯥꯗꯤ ꯃꯥꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯆꯨꯝꯕ ꯁꯥꯗꯅ ꯆꯠꯈ꯭ꯔꯦꯅꯦ ꯃꯤꯄꯠꯇ ꯅꯪꯗꯅꯦ ꯃꯧ ꯍꯜꯂꯛꯄꯤ ꯃꯊꯨꯡꯕ ꯑꯣꯏꯌꯨꯍꯦ ꯑꯗꯨꯁꯨ ꯁꯦꯜꯗ ꯌꯥꯝ ꯆꯣꯞꯄ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯑꯄꯥꯝ ꯑꯄꯥꯝꯕꯒ ꯍꯦꯛꯇ ꯇꯥꯛ ꯈꯜꯂꯒ ꯁꯦꯜ ꯄꯤꯔꯒ ꯂꯩꯕ ꯌꯥꯅꯤ ꯁꯤꯅꯦꯕ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯕ ꯃꯤꯐꯠꯇ ꯅꯪꯗꯅꯦ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯐꯪꯕ ꯑꯣꯏꯌꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯖꯥꯎ ꯑꯔꯝ ꯀꯥꯕꯤ ꯑꯔꯪ ꯑꯔꯥꯛꯇꯕ ꯃꯤꯇꯥꯕꯤ ꯇꯅꯧꯕꯤ ꯂꯩꯖꯔꯤꯕ ꯈꯔꯗꯨꯅ ꯄꯦꯟꯊꯣꯛꯄ ꯉꯝꯗ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯂꯦꯟꯅꯕ ꯄꯥꯝꯂꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯏ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯋꯥꯇ ꯄꯥꯗꯕ ꯆꯥꯎꯔꯦꯜꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯉꯛꯆꯥꯎ ꯌꯥꯝꯅ ꯊꯦꯛꯄꯤ ꯃꯧ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯥꯅ ꯉꯛꯆꯥꯎ ꯐꯅ ꯊꯦꯛꯆꯔꯕꯁꯨ ꯏꯃꯨꯡꯗꯗꯤ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤꯕꯗꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯀꯥꯏꯗꯅ ꯆꯠꯂꯝꯃꯤ ꯇꯅꯧꯕꯤ ꯁꯥꯎꯅ ꯃꯗꯨꯒꯤ ꯊꯥꯔꯤꯛ ꯍꯥꯏꯕ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗ ꯅꯞꯂꯩ ꯏꯁꯤꯜꯂꯒ ꯃꯁꯤꯗ ꯃꯥꯅ ꯁꯅꯥ ꯂꯨꯄꯥ ꯑꯔꯨꯞ ꯑꯇꯥꯎ ꯈꯔ ꯁꯤꯟꯗꯨꯅ ꯁꯤꯔꯒ ꯑꯩꯉꯣꯟꯗ ꯇꯅꯧꯕꯤ ꯅꯪꯒꯤ ꯁꯅꯥꯗꯣ ꯄꯤꯛꯃꯜꯂꯤ ꯑꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯩꯖꯗ꯭ꯔꯕꯣ ꯑꯗꯨ ꯈꯛꯇ ꯑꯗꯨꯝ ꯁꯤꯔꯤꯗꯨꯕꯨ ꯀꯥꯏꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯩꯁꯦ ꯃꯥꯅ ꯍꯦꯛꯇ ꯆꯛꯀꯥꯗꯤ ꯈꯥꯠꯂꯦ ꯍꯥꯏꯕꯅꯤ ꯈꯪꯅꯤꯡꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯍꯟꯗꯛ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯕꯗ ꯃꯥꯒꯤ ꯃꯃꯥꯏꯗꯨꯗꯒꯤ ꯍꯦꯟꯅ ꯄꯥꯛꯄ ꯁꯅꯥ ꯁꯥꯔꯒꯅꯦ ꯃꯃꯥꯡꯗꯨꯗ ꯁꯤꯔꯒ ꯂꯦꯟꯅꯒꯦꯕ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯊꯔꯣꯗꯣ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯁꯦꯠꯂꯒ ꯑꯩꯈꯣꯏꯗ ꯆꯦꯡ ꯄꯤꯌꯨ ꯉꯥꯔꯤ ꯄꯤꯌꯨ ꯍꯥꯏꯅ ꯇꯣꯏꯅ ꯅꯤꯕ ꯂꯥꯛꯑꯝꯕꯅꯤ ꯍꯟꯗꯛ ꯃꯔꯛ ꯌꯨꯝꯁꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯗꯤ ꯁꯅꯥ ꯂꯨꯄꯥꯅ ꯇꯦꯛꯊꯥꯈꯩ ꯁꯤꯔꯒ ꯃꯄꯤꯒ ꯅꯥꯟꯅ ꯁꯦꯠ ꯆꯥꯗꯨ ꯂꯩꯔꯝꯃꯤ ꯃꯥꯕꯨ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯣ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯦ ꯆꯨꯝꯕ ꯇꯥꯏ ꯃꯆꯥꯅꯨꯄꯤ ꯆꯥꯎꯕ ꯍꯦꯟꯗꯕꯤ ꯑꯃ ꯂꯩꯕꯗꯣ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯍꯜꯂꯒ ꯃꯥꯅ ꯅꯨꯄꯥꯁꯤꯡꯗꯨꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯂꯧꯊꯣꯛꯏ ꯍꯥꯏꯅꯔꯤꯕꯁꯦ ꯆꯨꯝꯕ ꯇꯥꯏꯕ ꯃꯁꯤ ꯅꯠꯇꯅ ꯃꯥꯅ ꯍꯦꯛꯇ ꯁꯅꯥ ꯂꯨꯄꯥ ꯁꯤꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯏꯆꯦ ꯊꯔꯣꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯁꯛꯁꯨ ꯀꯌꯥ ꯐꯖꯗꯕꯅꯤ ꯑꯩꯈꯣꯏ ꯃꯦꯂꯩꯒ ꯂꯩꯁꯅꯥꯒꯅ ꯐꯖꯕ ꯌꯥꯝ ꯌꯦꯜꯂꯤꯕꯅꯤ ꯃꯁꯛ ꯊꯤꯕꯤ ꯃꯆꯥꯗꯨꯒꯤ ꯍꯟꯗꯛꯇ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯪꯖꯈ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯦꯂꯩꯒ ꯂꯩꯁꯅꯥꯒꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯅ ꯅꯤꯡꯖꯔꯤꯕꯁꯦ ꯊꯨꯡꯕ ꯌꯥꯏ ꯀꯩꯅꯣ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯃꯦꯂꯩꯒ ꯂꯩꯁꯅꯥꯒꯒꯤ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕ ꯑꯃꯃꯝ ꯊꯤꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯥꯁꯤꯡꯗꯨꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯁꯅꯥ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯂꯦꯟꯅꯒꯦꯕ ꯃꯤꯅꯁꯨ ꯐꯠꯇꯅ ꯀꯩꯁꯨ ꯉꯥꯡꯅꯒꯗꯕ ꯂꯩꯇꯦ ꯑꯩꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯝꯃꯅꯤ ꯏꯆꯜ ꯑꯅꯤꯒꯤ ꯅꯨꯄꯥ ꯑꯐꯕ ꯊꯤꯖꯔꯤꯕꯣꯏ ꯍꯥꯏꯅ ꯈꯟꯗꯅ ꯑꯗꯨꯝ ꯂꯩꯅꯈ꯭ꯔꯗꯕꯅꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯊꯤꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯗ ꯅꯠꯇꯅ ꯃꯈꯣꯏꯁꯨ ꯍꯌꯦꯡ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯪꯖꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯅꯧꯕꯤ ꯃꯆꯜ ꯑꯅꯤ ꯑꯁꯤꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯃꯝ ꯊꯤꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯃꯥꯒꯤ ꯃꯆꯜ ꯅꯨꯄꯤ ꯑꯅꯤꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅꯇ ꯊꯥꯒꯠꯂꯝꯃꯤ ꯇꯅꯧꯕꯤ ꯃꯥꯅ ꯃꯦꯂꯩ ꯑꯃꯗꯤ ꯂꯩꯁꯅꯥꯕꯨ ꯊꯥꯒꯠꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯥꯅ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯕꯗꯤ ꯃꯈꯣꯏꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯅꯕꯅꯤ ꯁꯥꯟꯇꯤꯅ ꯇꯅꯧꯕꯤ ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯟꯗꯣꯝꯆꯥꯁꯦ ꯅꯪꯒ ꯑꯃꯨꯛꯇ ꯎꯅꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯏꯟꯗꯣꯝꯆꯥ ꯀꯔꯤ ꯂꯩꯔꯒꯦ ꯏꯟꯗꯣꯝꯆꯥꯅ ꯑꯩꯒ ꯎꯅꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯣ ꯈꯪꯉꯤꯗꯅ ꯍꯣꯏ ꯈꯪꯉꯤ ꯏꯟꯗꯣꯝꯆꯥ ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯇ ꯊꯤꯕꯤꯒꯦ ꯍꯥꯏꯅꯅꯦ ꯁꯨꯝ ꯈꯜꯂꯤꯕ ꯑꯗ ꯇꯥꯖꯣꯞ ꯈꯣꯡꯒꯨꯟ ꯇꯥꯗꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯤꯉꯣꯜꯅ ꯍꯦꯛ ꯏꯃꯧ ꯑꯣꯏꯕꯗꯣ ꯏꯟꯗꯣꯝꯆꯥꯅꯁꯨ ꯀꯌా ꯄꯥꯝꯐꯥꯠꯇꯕ ꯏꯟꯗꯣꯝꯆꯥꯅ ꯁꯨꯝ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯍꯜ ꯂꯃꯟ ꯁꯨꯅ ꯂꯩꯕ ꯃꯤꯅꯁꯨ ꯏꯖꯠ ꯇꯧꯅꯔꯤꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯅꯤꯉꯣꯜ ꯑꯃꯇꯪ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅꯤꯡꯉꯦꯕ ꯏꯟꯗꯣꯝꯆꯥꯅ ꯁꯨꯝ ꯍꯩꯁ ꯇꯥꯟꯗꯨꯝ ꯇꯣꯛꯅ ꯆꯥꯔꯦ ꯑꯩꯅ ꯄꯥꯝꯕꯗꯣ ꯍꯦꯛ ꯊꯣꯛꯏ ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯕ ꯖꯥꯠꯅꯤꯀꯣ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯁꯦꯜ ꯊꯨꯝꯁꯨ ꯌꯥꯝ ꯄꯥꯏꯕꯅꯤ ꯏꯆꯜ ꯅꯨꯄꯤ ꯌꯨꯝꯕꯤꯁꯦ ꯂꯧꯔꯒꯦ ꯇꯥꯟ ꯆꯥꯅꯤꯡꯉꯩꯁꯤꯗ ꯇꯅꯧꯕꯤ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯅꯪꯅ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ
ꯅꯠꯇꯦ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ ꯀꯩꯅꯣ ꯈꯨꯜ ꯑꯁꯤꯗ ꯁꯦꯟ ꯄꯥꯏꯕꯗ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯨꯝꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯟꯗꯣꯝꯆꯥꯒꯤ ꯏꯃꯨꯡꯗ ꯃꯧꯑꯣꯏꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯟꯗꯣꯝꯆꯥ ꯍꯥꯏꯔꯦ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯗ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯍꯣ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯨꯝ ꯊꯥꯒꯠꯄꯤꯔꯤꯕꯅꯤ ꯑꯗꯣ ꯏꯟꯗꯣꯝꯆꯥꯅ ꯍꯧꯗꯣꯛꯂꯤ ꯋꯥꯐꯝꯗꯨꯅ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯤ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯏꯟꯗꯣꯝꯆꯥꯅ ꯈꯔ ꯄꯥꯝꯖꯕ ꯃꯇꯧ ꯎꯠꯂꯤꯉꯩꯁꯤꯗꯅꯦ ꯑꯩꯁꯨ ꯍꯦꯛꯇ ꯏꯆꯜ ꯑꯅꯤꯁꯦ ꯊꯥꯒꯠꯍꯧꯔꯒꯦ ꯏꯟꯗꯣꯝꯆꯥ ꯑꯩꯅ ꯏꯆꯜꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄꯗꯤ ꯅꯠꯆꯗꯦ ꯑꯩꯒꯤ ꯏꯆꯜ ꯑꯅꯤꯗꯣ ꯃꯁꯛ ꯃꯇꯧ ꯍꯥꯏꯔꯦ ꯋꯥꯠꯄ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯈ꯭ꯔꯕ ꯏꯆꯜ ꯉꯥꯛꯇꯅꯤ ꯊꯕꯛꯀꯁꯦ ꯍꯥꯏꯅꯕ ナꯏꯕ ꯅꯠꯇꯦꯌꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯑꯩꯅ ꯏꯆꯜꯅꯤ ꯍꯥꯏꯗꯨꯅ ꯄꯪꯊꯥ ꯊꯥꯒꯠꯄꯒ ꯅꯠꯇꯦꯀꯣ ꯏꯟꯗꯣꯝꯆꯥ ꯈꯪꯉꯤ ꯏꯟꯗꯣꯝꯆꯥ ꯃꯨꯟꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅꯕꯨ ꯏꯃꯧ ꯑꯣꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤ ꯏꯟꯗꯣꯝꯆꯥꯅ ꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯕꯅꯤꯅ ꯅꯃꯧꯁꯨ ꯌꯥꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗ ꯇꯅꯧꯕꯤ ꯏꯟꯗꯣꯝꯆꯥꯅ ꯀꯤꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯂꯩꯁꯥꯕꯤꯅꯤ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯛꯀ ꯂꯩꯔꯝꯂꯕꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯊꯃꯣꯏ ꯍꯦꯛ ꯊꯨꯒꯥꯏꯕꯗꯨꯁꯨ ꯏꯟꯗꯣꯝꯆꯥꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯇꯥ ꯇꯣꯃꯥꯒ ꯏꯆꯦ ꯊꯕꯥꯒꯗ ꯑꯩꯅ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯂꯨꯕꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯑꯗ ꯃꯈꯣꯏꯗ ꯍꯥꯏꯗ꯭ꯔꯤꯉꯩ ꯑꯩꯅ ꯅꯪꯒ ꯍꯥꯟꯅ ꯇꯥꯟꯅꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯅꯪꯗꯤ ꯃꯅꯝ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯁꯣꯏꯗꯅ ꯅꯆꯜ ꯑꯅꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯂꯝꯒꯅꯤ ꯃꯁꯤ ꯈꯟꯗꯅꯅꯦ ꯏꯟꯗꯣꯝꯆꯥꯅ ꯅꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯤ ꯏꯟꯗꯣꯝꯆꯥꯅ ꯄꯥꯝꯖꯔꯕꯁꯨ ꯃꯈꯣꯏꯒꯤ ꯈꯪꯅꯖꯕ ꯂꯩꯔꯝꯂꯕꯗꯤ ꯏꯟꯗꯣꯝꯆꯥꯁꯨ ꯌꯦꯠꯂꯣꯏꯗ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯏꯟꯗꯣꯝꯆꯥ ꯄꯥꯝꯗꯦ ꯑꯍꯜꯅꯤ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯋꯥ ꯂꯣꯏꯁꯤꯜꯂꯨꯔꯣ ꯃꯈꯣꯏꯒ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯗꯨꯅ ꯑꯃꯨꯛ ꯆꯦꯟ ꯆꯣꯡ ꯇꯧꯈ꯭ꯔꯕꯗꯤ ꯑꯍꯜ ꯑꯩꯈꯣꯏꯗꯅꯤ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯧꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯅ ꯃꯨꯟꯅ ꯈꯪꯅꯤꯡꯗꯨꯅꯅꯦ ꯅꯪꯒ ꯇꯥꯟꯅꯔꯤꯕꯁꯤꯅꯤ ꯇꯅꯧꯕꯤ ꯁꯥꯟꯇꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯃꯥꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯂꯩꯇꯦ ꯃꯥꯗꯤ ꯁꯥꯟꯇꯤꯅ ꯃꯈꯣꯏꯒꯤ ꯅꯤꯡꯒꯣꯜꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯗ ꯉꯁꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯄꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯇꯅꯧꯕꯤ ꯃꯥꯅ ꯃꯨꯟꯅ ꯈꯪꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯏꯟꯗꯣꯝꯆꯥ ꯑꯗꯨꯒꯤꯗꯤ ꯏꯟꯗꯣꯝꯆꯥꯅ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯏꯆꯜ ꯑꯅꯤꯃꯛ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯍꯜ ꯑꯩꯈꯣꯏꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅꯅꯦ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯕ ꯅꯠꯇꯦꯗ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅꯅꯦ ꯑꯃꯨꯛꯇꯪꯗꯤ ꯅꯪꯁꯨ ꯅꯆꯜ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯈꯪꯗꯣꯔꯛꯑꯣ ꯅꯣꯡꯃꯃꯨꯛ ꯊꯦꯡꯅꯕꯗꯅꯦ ꯏꯟꯗꯣꯝꯆꯥꯒ ꯀꯔꯤꯅ ꯐꯕ ꯍꯥꯏꯕꯗꯣ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯅꯁꯤ ꯃꯤꯌꯥꯝꯃꯥꯡꯗ ꯏꯖꯠ ꯂꯩꯈꯥ ꯇꯥꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯆꯠꯂꯨꯈꯤꯒꯦ ꯅꯣꯡꯃ ꯄꯥꯎ ꯆꯦꯜꯂꯛꯀꯦꯀꯣ ꯅꯪ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯔꯛꯑꯣ ꯇꯥꯍꯥ ꯍꯦꯛꯇ ꯍꯥꯏꯕ ꯆꯪꯂꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯟꯅꯔꯒꯅꯦ ꯑꯉꯥꯡ ꯃꯁꯦꯜ ꯍꯥꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯒ ꯊꯕꯛꯁꯦ ꯇꯞꯅ ꯄꯥꯡꯊꯣꯛꯁꯤꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯏꯟꯗꯣꯝꯆꯥ ꯇꯅꯧꯕꯤꯗꯤ ꯁꯥꯟꯇꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛꯄ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤ ꯑꯁꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄꯤ ꯋꯥ ꯑꯅꯤꯔꯛ ꯁꯨꯅ ꯉꯥꯡꯗꯕꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯥꯟꯇꯤ ꯃꯥꯅ ꯁꯥꯎꯔꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏ ꯍꯥꯏꯕ ꯇꯅꯧꯕꯤ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯅ ꯀꯔꯤꯁꯨ ꯂꯨꯅ ꯈꯟꯖꯤꯟꯗ꯭ꯔꯤꯕꯅꯤ ꯇꯅꯧꯕꯤ ꯃꯆꯜ ꯑꯅꯤꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯣꯏꯅ ꯍꯪꯂꯨꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯏꯃꯨꯡ ꯑꯁꯤ ꯊꯛ ꯈꯥꯅꯥꯏꯅ ꯆꯠꯄ ꯏꯃꯨꯡꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯄꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯂꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯅꯧꯕꯤ ꯑꯍꯜꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯅꯥꯀꯣꯏꯅꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯦꯂꯩꯒ ꯂꯩꯁꯅꯥꯒꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯆꯍꯤ ꯃꯇꯥꯡꯁꯨ ꯆꯞ ꯆꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯃꯃꯤ ꯀꯔꯤꯁꯨ ꯎꯗꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯕꯤꯅꯕ ꯇꯧꯕꯤꯔꯁꯤꯔꯅ ꯅꯃꯧꯅ ꯁꯨꯝ ꯈꯜꯂꯤꯕ ꯊꯕꯥꯅ ꯏꯃꯧꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯅꯆꯜ ꯑꯁꯤꯒꯤ ꯌꯥꯏꯐꯅꯅꯕ ꯈꯟꯐꯝ ꯊꯣꯛꯄꯅꯤ ꯑꯗꯣ ꯏꯃꯥꯗꯤ ꯃꯁꯥ ꯈꯪꯅꯖꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗꯣ ꯄꯥꯝꯗꯦꯅꯦꯍꯦ ꯅꯀꯨꯁꯨ ꯑꯗꯨꯃꯉꯥꯏ ꯏꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤꯃꯛ ꯅꯀꯨꯁꯨ ꯈꯜꯂꯤꯕꯅꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯕꯗ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯈꯜ ꯃꯣꯠ ꯆꯥꯟꯅ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯐꯅꯕꯅꯤ ꯍꯥꯏꯅ ꯁꯤꯜꯂꯨꯔꯒ ꯍꯌꯦꯡ ꯂꯩꯃꯤꯟꯅꯕꯗ ꯋꯥꯈꯜ ꯃꯣꯠ ꯇꯤꯟꯅꯗꯕꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅ ꯂꯩꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯃꯣꯏꯅꯦ ꯏꯃꯥ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯈꯤꯕ ꯀꯌꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯕꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯈꯪꯅꯗꯨꯅ ꯆꯦꯟ ꯆꯣꯡꯗꯅ ꯇꯧꯔꯒ ꯂꯨꯍꯣꯡꯕ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯃꯣꯠ ꯇꯤꯟꯅꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯃꯣꯠ ꯇꯤꯟꯅꯔꯛꯇ꯭ꯔꯗꯨꯅ ꯈꯠꯅ ꯆꯩꯅ ꯌꯥꯎꯕꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯏꯃꯧ ꯏꯕꯦꯝꯃ ꯍꯨꯟꯅꯔꯕꯗꯤ ꯂꯩꯇꯨꯡ ꯋꯥꯠꯇꯦꯗꯨꯅꯤ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯛ ꯌꯦꯡꯈꯤꯁꯤ ꯅꯆꯜ ꯑꯅꯤꯁꯦ ꯆꯍꯤ ꯀꯥ ꯍꯦꯟꯅ ꯂꯩꯁꯤꯟꯕꯁꯨ ꯅꯠꯇꯦ ꯂꯥꯏꯔꯒꯦꯔꯥ ꯏꯅꯥꯛ ꯈꯨꯟꯒꯦꯔꯥ ꯃꯈꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯂꯩꯕ꯭ꯔꯥ ꯃꯨꯟꯅ ꯌꯦꯡꯈꯤꯁꯤ
ꯇꯁꯦꯡꯅ ꯃꯈꯣꯏ ꯂꯩꯇꯦ ꯍꯥꯏꯔꯒꯅꯅꯦ ꯏꯃꯧꯅ ꯅꯆꯜ ꯑꯅꯤꯁꯤꯒꯤ ꯌꯥꯏꯐꯅꯕ ꯁꯤꯟꯕꯗ ꯏꯅꯦꯝ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯏꯅꯦꯝꯗꯤꯅꯦ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯃꯤꯁꯛꯀ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯈꯤꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩꯌꯦ ꯀꯣꯟꯅ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯄꯥꯝꯖꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯅꯤ ꯈꯜꯂꯒ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯏꯃꯧ ꯄꯨꯔꯛꯄꯗ ꯏꯅꯦꯝꯅ ꯏꯆꯥꯅ ꯄꯥꯝꯖꯅ ꯄꯨꯔꯛꯄ ꯏꯃꯧꯅꯤ ꯈꯟꯅ ꯏꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯤꯕꯁꯤꯅꯤ ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯑꯔꯪ ꯑꯔꯪ ꯂꯟ ꯊꯨꯝꯗꯨ ꯅꯠꯇꯦꯅꯦ ꯏꯪꯅ ꯆꯤꯡꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯕꯅꯤꯀꯣ ꯇꯅꯧꯕꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯍꯧꯖꯤꯛ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯨꯔꯕꯗꯤ ꯋꯥ ꯃꯥꯡꯗꯨꯅ ꯇꯣꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯊꯣꯛꯄ ꯐꯖꯅ ꯁꯤꯜꯂꯒꯅꯦ ꯍꯦꯛꯇ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯒꯦ ꯏꯆꯜ ꯑꯅꯤꯁꯤꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯋꯥꯏꯊꯨꯡꯂꯨꯔꯕꯗꯤ ꯍꯌꯦꯡ ꯃꯈꯣꯏ ꯌꯦꯡꯕꯗ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔ ꯇꯥꯟꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯥꯅꯤꯅ ꯍꯧꯔꯤꯕꯁꯤꯁꯨꯅꯦ ꯅꯠꯇꯦ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯗꯦ ꯍꯌꯦꯡ ꯃꯆꯜ ꯑꯅꯤꯁꯤꯅꯅꯦ ꯋꯥꯅ ꯂꯩꯕ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯑꯔꯩꯕ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯄꯤꯈꯤꯗꯣꯏꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯤꯟꯁꯨ ꯁꯤꯗꯅꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯍꯦꯛꯇ ꯁꯤꯜꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯅꯧꯕꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯀꯅꯥꯗꯁꯨ ꯇꯥꯟꯅꯔꯝꯗ ꯁꯥꯟꯇꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯏꯟꯗꯣꯝꯆꯥ ꯁꯨꯝꯗꯧꯔꯁꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯥꯟꯅ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪ ꯅꯍꯟꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯄꯥꯝꯗ ꯌꯦꯡꯊꯣꯛꯍꯜꯂꯁꯦꯕ ꯑꯗꯒꯤ ꯃꯈꯣꯏꯅꯕꯨ ꯄꯨꯛꯆꯦꯜ ꯈꯣꯏꯖꯤꯟ ꯇꯤꯟꯅꯔꯝꯂꯕꯗꯤ ꯍꯦꯛꯇ ꯆꯦꯜꯍꯜꯂꯒꯅꯦ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏ ꯏꯃꯧꯅ ꯍꯥꯏꯔꯤꯕꯗꯣ ꯏꯟꯗꯣꯝꯆꯥꯁꯨ ꯌꯥꯏ ꯏꯟꯗꯣꯝꯆꯥꯅꯗꯤ ꯑꯉꯥꯡ ꯃꯁꯦꯜꯁꯦ ꯑꯄꯥꯝꯗ ꯍꯪꯂꯒ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕ ꯄꯥꯝꯂꯨꯕ ꯏꯟꯗꯣꯝꯆꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯣ ꯑꯩꯅ ꯏꯅꯦꯝ ꯏꯀꯨꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯄꯥꯝꯖꯕꯗꯨꯅꯤ ꯑꯩꯅ ꯏꯟꯗꯣꯝꯆꯥꯗ ꯇꯝꯂꯤꯕꯁꯤꯁꯨ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯕꯁꯨ ꯑꯩꯈꯣꯏ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯩꯁꯨ ꯃꯊꯥ ꯁꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦꯗꯅ ꯑꯗꯣ ꯏꯟꯗꯣꯝꯆꯥꯅ ꯅꯃꯧꯑꯣꯏꯕ ꯄꯥꯝꯂꯤꯕ ꯏꯆꯜꯁꯤꯕꯨ ꯀꯔꯝꯕꯅꯣ ꯍꯩꯃ ꯏꯟꯗꯣꯝꯆꯥꯗꯤ ꯏꯃꯧ ꯈꯟꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯂꯣꯏꯊꯣꯛꯂꯝꯅꯤꯗꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯏꯃꯧꯗ ꯁꯤꯟꯅꯔꯕꯅꯤꯀꯣ ꯑꯗꯨꯅ ꯅꯅꯦꯝ ꯅꯀꯨꯗꯁꯨ ꯅꯤꯡꯊꯤꯅ ꯇꯝ ꯊꯛ ꯀꯥꯏꯕ ꯊꯕꯛꯁꯨ ꯏꯟꯗꯣꯝꯆꯥ ꯇꯧꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯅꯆꯜ ꯃꯦꯂꯩꯅ ꯑꯣꯏꯖꯔꯒꯦ ꯃꯔꯥꯁꯤ ꯃꯒꯨꯜꯕꯨ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯝꯗꯥꯏꯒꯤꯔ ꯀꯔꯤꯅꯣ ꯏꯅꯣꯡꯗꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯅꯣꯡꯃ ꯇꯣꯝꯄꯣꯛꯀ ꯑꯩꯈꯣꯏ ꯃꯦꯂꯩꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯍꯟꯁꯤ ꯍꯣꯏ ꯁꯥꯟꯅꯍꯟꯁꯤ ꯇꯅꯧꯕꯤ ꯃꯦꯂꯩꯒꯤꯗꯤ ꯃꯐꯝ ꯑꯃ ꯈꯪꯂꯦ ꯃꯦꯂꯩꯒꯤ ꯈꯪꯂꯕꯅꯤꯅ ꯂꯩꯁꯅꯥꯒꯤ ꯅꯨꯄꯥ ꯑꯃꯨꯛ ꯌꯦꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯇꯅꯧꯕꯤ ꯃꯥꯅ ꯃꯦꯂꯩꯒꯤ ꯁꯤꯜꯂꯤ ꯂꯥꯡꯂꯤ ꯃꯌꯥꯝꯁꯦ ꯃꯦꯂꯩ ꯃꯁꯥꯗ ꯀꯔꯤꯁꯨ ꯈꯪꯍꯟꯕ ꯅꯠꯇꯦ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯇꯣꯝꯄꯣꯛꯇ ꯃꯦꯂꯩꯕꯨ ꯆꯦꯜꯍꯟꯕ ꯑꯁꯤꯇꯅꯤ ꯈꯜꯂꯤꯕ ꯅꯣꯡꯃ ꯇꯅꯧꯕꯤꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯀꯨꯟꯖꯣꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯀꯨꯟꯖꯣꯅ ꯍꯩ ꯅꯪꯕꯨ ꯂꯣꯌꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯅꯧꯕꯤꯗꯨ ꯅꯠꯇ꯭ꯔꯅꯦ ꯇꯅꯧꯕꯤ ꯃꯕꯣꯡ ꯂꯣꯌꯥꯒ ꯇꯤꯟꯅꯕ ꯃꯤꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯍꯔꯥꯎ ꯈꯨꯝꯃꯤ ꯍꯣꯏ ꯃꯥꯅꯤ ꯇꯥ ꯀꯨꯟꯖꯣ ꯏꯆꯟ ꯂꯨꯍꯣꯡꯕꯒ ꯏꯕꯨꯡꯗꯤ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯇꯥ ꯀꯨꯟꯖꯣ ꯃꯔꯥꯡ ꯇꯧꯈꯤꯕꯗꯨꯗ ꯇꯥ ꯀꯨꯟꯖꯣꯗ ꯄꯥꯎ ꯌꯧꯕ ꯉꯝꯈꯤꯗ꯭ꯔ ꯃꯥꯜꯂꯤ ꯑꯗꯣ ꯇꯥ ꯀꯨꯟꯖꯣ ꯏꯅꯝꯃꯍꯣꯏ ꯑꯉꯥꯡꯁꯤꯡꯗꯤ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯇꯅꯧꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯄꯥꯎ ꯑꯝꯇ ꯇꯥꯗ꯭ꯔꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯆꯜꯗꯤ ꯏꯕꯨꯡꯒꯤ ꯄꯥꯎ ꯀꯔꯤꯝꯇ ꯇꯥꯕ ꯂꯩꯇꯦꯅ ꯍꯩꯃ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯄꯣꯠꯐꯝꯁꯤꯗ ꯏꯕꯨꯡ ꯏꯆꯜ ꯆꯥꯔ ꯕꯣꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯏꯕꯨꯡꯒꯤ ꯋꯥꯔꯤꯁꯦ ꯂꯤꯒꯤ ꯇꯥꯔꯣ ꯂꯥꯎ ꯇꯅꯧꯕꯤ ꯑꯃꯗꯤ ꯀꯨꯟꯁꯨ ꯍꯣꯇꯦꯜ ꯃꯆꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯇꯅꯧꯕꯤ ꯁꯨꯝꯗꯧꯕꯅꯤ ꯅꯕꯨꯡꯁꯦ ꯅꯅꯝꯃꯗꯣ ꯈꯥꯏꯅꯗꯨꯅ ꯂꯩꯕ ꯆꯍꯤ 2ꯃꯨꯛꯇꯤ ꯁꯨꯔꯝꯂꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯇꯥ ꯀꯨꯟꯖꯣ ꯀꯝꯗꯧꯅ ꯇꯥ ꯀꯨꯟꯖꯣꯗꯤ ꯏꯅꯝꯃꯒ ꯈꯥꯏꯅꯔꯤꯕ ꯅꯔꯜꯅ ꯊꯨꯝ ꯍꯥꯏꯔꯦ ꯋꯥꯠꯄ ꯅꯠꯇꯦ ꯇꯥ ꯀꯨꯟꯖꯣ ꯈꯣꯏꯗꯤ ꯇꯅꯧꯕꯤ ꯅꯕꯨꯡꯗꯤ ꯊꯥꯏꯅꯗꯒꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯛꯏ ꯑꯗꯨꯅ ꯏꯃꯥ ꯏꯄꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯊꯤꯕꯤꯕꯒꯤ ꯄꯥꯝꯗ ꯅꯅꯝꯃ ꯊꯤꯕꯗꯨꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯣꯏꯗꯕꯅꯔ ꯀꯔꯤꯅꯣ ꯅꯅꯝꯃꯗꯣ ꯍꯥꯟꯅ ꯊꯤꯔꯝꯕ ꯃꯁꯛꯇꯨꯗꯒꯤ ꯁꯨꯝ ꯊꯤꯖꯤꯜꯂꯛꯏ ꯏꯆꯥꯒ ꯌꯥꯎꯔꯛꯄꯗꯩꯗꯤ ꯃꯁꯛꯇꯣ ꯈꯪꯊꯤ ꯊꯤꯖꯤꯟꯕꯗ ꯅꯠꯇꯅ ꯏꯁꯧꯁꯨ ꯌꯥꯝ ꯂꯥꯡꯈꯠꯂꯛ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯍꯦꯛꯇ ꯏꯊꯤꯈꯩ ꯏꯁꯧ ꯇꯧꯔꯛꯄꯅꯦꯃꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯦꯛ ꯀꯔꯛꯇꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯗꯨ ꯐꯨꯊꯕꯅꯤ ꯑꯗꯒꯤꯗꯤ ꯅꯅꯝꯃꯗꯣ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏꯅ ꯃꯄꯥꯝꯒꯤ ꯃꯤꯌꯦꯛꯇ ꯀꯧꯏ ꯑꯗꯩꯗꯤ ꯑꯗꯨꯝ ꯈꯩꯅꯔꯦ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯕꯨꯡꯁꯦ ꯅꯥꯏꯇꯣꯝ ꯄꯨꯟꯁꯤ ꯂꯦꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯄꯤ ꯀꯟꯅ ꯊꯤꯔꯤ ꯍꯧꯖꯤꯛ ꯇꯥ ꯀꯨꯟꯖꯣꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ
ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯁꯨ ꯐꯠꯇꯦꯗ ꯐꯕ ꯐꯠꯇꯕ ꯈꯪꯗꯦ ꯇꯅꯧꯕꯤ ꯅꯅꯝꯃ ꯑꯊꯤꯕꯤ ꯈꯥꯏꯅꯈꯤꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ ꯅꯪꯁꯨ ꯑꯩꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯤꯕ ꯏꯆꯜꯅꯤ ꯑꯗꯨꯅ ꯅꯕꯨꯡꯉꯩꯒꯤ ꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯊꯤꯕꯤꯔꯣ ꯀꯔꯤꯅꯣ ꯅꯕꯨꯡꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯀꯩꯅꯣ ꯄꯨꯟꯁꯤꯁꯦ ꯅꯥꯏꯇꯣꯝ ꯂꯩꯕ ꯋꯥꯔꯦ ꯑꯗꯣ ꯃꯧꯗꯤ ꯊꯤꯔꯛꯀꯅꯨꯀꯣ ꯃꯆꯥ ꯑꯃꯨꯛ ꯆꯦꯜꯂꯛꯀꯅꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯊꯤꯔꯣ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯆꯥ ꯅꯨꯄꯤꯗꯨꯗꯤ ꯃꯃꯥꯅ ꯆꯦꯟꯈ꯭ꯔꯦ ꯃꯥꯒꯤꯁꯨ ꯑꯩꯅ ꯄꯤꯊꯣꯛꯄꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯒꯠꯅꯅꯦ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯄꯥꯈꯪꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯛꯄꯣꯅꯤꯗ ꯇꯅꯧꯕꯤ ꯀꯨꯟꯖꯣꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯀꯨꯟꯖꯣꯁꯤ ꯁꯦꯜ ꯄꯥꯏꯕ ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯅꯨꯄꯤ ꯊꯤꯔꯝꯂꯕꯁꯨ ꯌꯦꯠꯄꯤꯅꯕ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯆꯥ ꯂꯩꯁꯅꯥꯕꯨ ꯄꯤꯔꯁꯤꯔ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯍꯣꯏꯗ ꯂꯥꯏꯔꯕ ꯅꯨꯄꯥꯒ ꯋꯥꯏꯊꯨꯡꯅꯔꯨꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯂꯩꯁꯅꯥꯁꯦ ꯇꯥ ꯀꯨꯟꯖꯣꯗ ꯍꯦꯛꯇ ꯄꯤꯔꯒꯦ ꯂꯩꯁꯅꯥꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯇꯥ ꯀꯨꯟꯖꯣꯅꯁꯨ ꯄꯥꯝꯖꯔꯅꯤ ꯇꯥ ꯀꯨꯟꯖꯣ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯩꯒꯤ ꯏꯆꯜꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯇꯥ ꯀꯨꯟꯖꯣꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯦꯡꯉꯣ ꯑꯁꯦꯡꯕꯔꯅꯤ ꯇꯅꯧꯕꯤ ꯅꯪꯒꯤ ꯋꯥꯗꯨꯕꯣ ꯑꯁꯦꯡꯕꯅꯤ ꯇꯥ ꯀꯨꯟꯖꯣ ꯑꯉꯥꯡꯁꯨ ꯅꯠꯇꯕ ꯇꯥ ꯀꯨꯟꯖꯣꯗ ꯅꯆꯜꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯀꯨꯟꯖꯣ ꯍꯔꯥꯎꯅ ꯏꯆꯜꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯕꯨꯡꯁꯦ ꯋꯥꯈꯜꯒꯁꯤ ꯅꯨꯡꯉꯥꯏꯅꯤ ꯑꯩꯒꯤꯗꯤ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯃꯁꯛꯇꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯨꯡꯅ ꯁꯦꯜ ꯊꯨꯝꯁꯨ ꯑꯗꯨꯝ ꯈꯪꯅ ꯇꯧꯔꯛꯀꯅꯤꯗ ꯑꯗꯣ ꯑꯊꯤꯕ ꯅꯨꯄꯤꯗꯤ ꯏꯕꯨꯡ ꯄꯥꯝꯗꯦꯀꯣ ꯃꯁꯛ ꯊꯤꯕꯒꯤꯅꯤ ꯅꯅꯝꯃꯗꯣ ꯇꯞ ꯃꯈꯩ ꯐꯨꯊꯔꯒ ꯈꯥꯏꯅꯈ꯭ꯔꯤꯗꯣ ꯃꯁꯛ ꯊꯤꯕꯤ ꯑꯃꯕꯨ ꯂꯧꯔꯗꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯁꯤꯡꯒꯩ ꯄꯥꯛꯅ ꯀꯜꯂꯨꯗꯅ ꯑꯔꯦꯝꯕꯗ ꯋꯥ ꯊꯣꯛꯅꯅꯤ ꯑꯗꯨꯅ ꯏꯆꯜꯅ ꯈꯪꯅ ꯑꯗꯨꯝ ꯍꯦꯛ ꯇꯧ ꯀꯥꯟꯅꯗꯦ ꯉꯁꯤꯗꯒꯤ ꯏꯆꯜ ꯂꯩꯁꯅꯥꯁꯦ ꯑꯅꯧꯕ ꯐꯖ ꯐꯖꯕ ꯐꯤꯖꯣꯜ ꯂꯩꯗꯨꯅ ꯁꯦꯠꯍꯟꯕ ꯍꯧꯔꯒꯦ ꯇꯥ ꯀꯨꯟꯖꯣꯁꯦ ꯈꯔꯁꯨ ꯄꯥꯡꯒꯨꯝ ꯇꯧꯕꯅꯤ ꯏꯆꯜ ꯂꯩꯁꯅꯥꯁꯦ ꯃꯃꯜ ꯀꯥꯍꯜꯂꯒ ꯑꯩꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯂꯧꯍꯟꯒꯦꯕ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯅꯧꯕꯤꯅ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯐꯖ ꯐꯖꯕ ꯃꯐꯤ ꯃꯔꯣꯜ ꯈꯟꯗꯨꯅ ꯂꯩꯔꯒ ꯁꯦꯠꯍꯜꯂꯝꯃꯤ ꯅꯣꯡꯃꯗꯤ ꯇꯅꯧꯕꯤꯅ ꯀꯨꯟꯖꯣꯒ ꯈꯟꯅꯗꯨꯅ ꯀꯨꯟꯖꯣꯕꯨ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯀꯧꯁꯤꯜꯂꯒ ꯃꯅꯦꯝ ꯃꯀꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯤꯟꯅꯕ ꯁꯥꯔꯒ ꯂꯩꯁꯅꯥꯕꯨ ꯀꯨꯟꯖꯣꯗ ꯌꯦꯡꯍꯜꯂꯝꯃꯤ ꯀꯨꯟꯖꯣꯗꯤ ꯂꯩꯁꯅꯥꯕꯨ ꯎꯕꯗ ꯄꯥꯝꯕꯅ ꯉꯥꯎꯔꯗꯨꯅ ꯇꯅꯧꯕꯤ ꯅꯪ ꯂꯩꯁꯅꯥꯁꯤ ꯏꯕꯨꯡꯗ ꯁꯣꯏꯍꯟꯕ ꯌꯥꯗ꯭ꯔꯦꯀꯣ ꯇꯥ ꯀꯨꯟꯖꯣ ꯎꯔꯦꯗꯅ ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯅꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯦ ꯃꯥꯕꯨ ꯄꯥꯝꯖꯩ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯕ ꯄꯥꯈꯪ ꯀꯌꯥꯅꯤ ꯏꯇꯩꯃ ꯍꯥꯏꯗꯅ ꯑꯁ ꯋꯥꯅꯣꯝꯃꯤꯕ ꯇꯅꯧꯕꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯋꯥꯒ ꯇꯥꯎꯔꯅꯨ ꯂꯩꯁꯅꯥꯁꯦ ꯑꯩꯉꯣꯟꯗ ꯄꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯔꯤꯕꯁꯦ ꯃꯥꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤꯅꯤꯅꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯗꯨꯒ ꯅꯪꯅ ꯂꯧꯅꯤꯡꯕ ꯁꯅꯥꯔ ꯂꯨꯄꯥꯔ ꯁꯦꯜ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯕꯨꯡꯅ ꯈꯪꯅ ꯍꯦꯛꯇ ꯇꯧꯒꯦ ꯇꯥ ꯀꯨꯟꯖꯣ ꯁꯤꯃ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯁꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯥ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣ ꯅꯆꯜꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯅꯆꯜꯅꯁꯨ ꯇꯥ ꯀꯨꯟꯖꯣꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯖꯔꯦꯗꯅ ꯃꯁꯤꯗ ꯇꯥ ꯀꯨꯟꯖꯣꯅ ꯈꯨꯠ ꯇꯤꯡꯊꯣꯛꯄ ꯄꯥꯝꯃꯨꯔꯕꯗꯤ ꯃꯁꯛ ꯈꯤꯇꯪ ꯊꯤꯕ ꯃꯦꯂꯩꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯄꯤꯔꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯃꯦꯂꯩꯒ ꯄꯥꯝꯖꯗꯦ ꯑꯩꯒꯤꯗꯤ ꯂꯩꯁꯅꯥꯁꯤ ꯑꯁꯤꯗꯤ ꯏꯆꯜꯒꯤ ꯑꯄꯥꯝꯕꯗꯨꯗ ꯍꯥꯏꯌꯨ ꯏꯕꯨꯡꯅ ꯁꯣꯏꯗꯅ ꯄꯤꯅꯤ ꯀꯨꯟꯖꯣ ꯂꯩꯁꯅꯥꯕꯨ ꯃꯥꯒꯤ ꯑꯣꯏꯖꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯇꯅꯧꯕꯤꯅ ꯃꯦꯂꯩꯕꯨ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯍꯥꯟꯅꯅ ꯇꯅꯧꯕꯤꯅ ꯀꯩꯊꯦꯜꯗ ꯊꯦꯡꯅꯁꯤ ꯍꯥꯏꯈꯤꯕ ꯑꯣꯏꯕꯅ ꯇꯣꯝꯄꯣꯛꯀ ꯁꯥꯟꯊꯤꯒꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯗꯤ ꯏꯃꯧ ꯂꯥꯛꯄ ꯉꯥꯏꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯏꯃꯧꯁꯤꯗꯤ ꯀꯨꯏꯅ ꯎꯅꯔꯨꯗꯕꯅꯔ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯃꯤꯗ ꯔꯥꯁꯤꯒꯥꯁꯤꯅ ꯃꯇꯨꯝ ꯋꯥ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯇꯅꯧꯕꯤꯅ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯁꯨ ꯌꯥꯎꯔꯛꯏ ꯑꯉꯥꯡ ꯑꯅꯤ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯩꯖꯔꯝꯃꯁꯅꯨ ꯑꯩꯈꯣꯏꯅꯤ ꯄꯨꯜꯂꯛꯇꯒꯤꯅꯦ ꯄꯣꯠ ꯈꯔ ꯂꯩꯔꯨꯁꯤ ꯏꯅꯝꯃ ꯀꯩ ꯄꯣꯠ ꯂꯩꯗꯣꯏꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯒꯤ ꯄꯣꯠꯁꯨ ꯂꯩꯒꯗꯕꯅꯤ ꯁꯥꯟꯇꯤꯅ ꯍꯩꯃ ꯏꯃꯧꯁꯦ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯏꯃꯧꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ ꯏꯃꯧꯅ ꯂꯩꯒꯗꯕ ꯄꯣꯠꯇꯣ ꯏꯆꯥ ꯅꯨꯄꯥꯒ ꯄꯨꯟꯅ ꯍꯦꯛ ꯂꯩꯃꯤꯟꯅꯔꯣ ꯑꯩ ꯇꯣꯝꯄꯣꯛ ꯏꯃꯧꯒꯤ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯔꯤꯕꯁꯦ ꯆꯠꯂꯨ ꯂꯩꯃꯤꯟꯅꯔꯨꯁꯨ ꯏꯃꯥ ꯍꯣꯏ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤꯕ ꯁꯣꯝꯗꯅꯦ ꯀꯔꯤꯅꯣ ꯈꯤꯇ ꯌꯦꯡꯂꯨꯈꯤꯒꯦ ꯃꯦꯂꯩ ꯁꯥꯈꯤꯅ ꯏꯃꯧ ꯍꯥꯏꯅ ꯀꯧꯔꯕꯁꯨ ꯀꯔꯤꯁꯨ ꯐꯠꯇꯕ ꯈꯟꯖꯤꯜꯂꯨꯗꯦ ꯃꯔꯤ ꯃꯇꯥ ꯊꯣꯛꯂꯝꯒꯅꯤ ꯑꯗꯨꯅ ꯏꯃꯧ ꯀꯧꯔꯤꯕꯅꯤ ꯂꯩꯀꯥꯏ ꯃꯁꯦꯜꯁꯤꯕꯨ ꯍꯥꯏꯅ ꯐꯅ ꯈꯜꯂꯗꯨꯅ ꯇꯣꯝꯄꯣꯛꯀ ꯄꯨꯟꯅ ꯃꯥꯅ ꯄꯥꯝꯕ ꯄꯣꯠꯁꯤꯡꯗꯨ ꯈꯟꯗꯨꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ ꯇꯣꯝꯄꯣꯛꯁꯨ ꯀꯩꯊꯦꯜꯒ ꯑꯣꯏꯕꯒ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯨꯕꯒꯤ ꯃꯇꯥꯡ ꯑꯃ ꯆꯥꯔꯝꯗꯦ ꯍꯩ ꯇꯅꯧꯕꯤ ꯏꯆꯥ ꯅꯨꯄꯥꯒ ꯏꯃꯧꯒꯁꯤ ꯌꯥꯅꯔ ꯃꯥꯜꯂꯤꯅꯦ ꯍꯔꯥꯎ ꯄꯣꯠꯀ ꯂꯩꯃꯤꯟꯅꯩ ꯍꯩꯋꯥꯅꯤ ꯇꯅꯧꯕꯤꯁꯨ ꯃꯥꯒꯤ ꯃꯥꯏ ꯆꯣꯞꯂꯔꯣꯏ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯥꯔꯛꯀꯅꯤ ꯑꯩꯅꯗꯣ ꯐꯅꯕ ꯁꯤꯟꯒꯦꯅ ꯁꯥꯟꯇꯤ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯂꯧꯊꯣꯛꯂꯛꯇꯨꯅ ꯇꯅꯧꯕꯤ ꯁꯦ
ꯍꯣꯔꯦꯟ ꯁꯤꯅ ꯏꯃꯧꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯈꯣꯏ ꯑꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯕꯁꯤ ꯎꯔꯒꯅꯦ ꯏꯗꯣꯝꯆꯥ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ ꯉꯁꯤꯗ ꯊꯦꯡꯅꯔꯒ ꯑꯩꯅ ꯁꯅꯥ ꯄꯤꯔꯗꯤ ꯏꯃꯧꯁꯦ ꯏꯀꯥꯏꯈꯤꯕ ꯇꯥꯔꯦ ꯏꯃꯧꯗꯅꯦ ꯍꯣꯔꯦꯟ ꯅꯪꯅ ꯇꯞꯅꯤꯡꯅ ꯄꯤꯌꯨꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯅꯃꯧ ꯁꯣꯏꯗꯅ ꯄꯤꯒꯦ ꯈꯨꯗꯣꯞꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯃꯦꯂꯩꯒꯤ ꯃꯈꯨꯠ ꯇꯅꯧꯕꯗꯨ ꯁꯤꯕꯗꯅꯦ ꯌꯥꯝꯁꯨ ꯄꯛꯆꯔꯅꯤ ꯇꯅꯧꯕꯤꯅ ꯃꯦꯂꯩꯗ ꯇꯣꯝꯄꯣꯛꯀꯤ ꯃꯔꯝ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯄꯨꯔꯛꯇꯕ ꯌꯥꯗꯕꯒꯤ ꯄꯨꯗꯨꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯁꯣꯝꯅ ꯃꯦꯂꯩꯒ ꯇꯣꯝꯄꯣꯛꯀꯅ ꯅꯣꯛꯂꯤꯕꯗꯨꯗꯤ ꯄꯣꯠ ꯌꯣꯟꯕꯤꯗꯨꯒ ꯃꯃꯜ ꯍꯨꯟꯅꯕꯒꯤ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯣꯛꯄꯅꯤ ꯁꯥꯟꯇꯤꯁꯨ ꯀꯔꯤꯒꯤ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯅ ꯈꯜꯂꯒ ꯍꯔꯥꯎꯖꯔꯤꯕꯅꯤ ꯇꯅꯧꯕꯤ ꯃꯁꯥ ꯃꯁꯥꯁꯨ ꯌꯥꯅꯔꯕꯅꯤꯅ ꯀꯩꯗꯧꯔꯨꯅꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯣꯛ ꯆꯠꯍꯟꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯗꯨꯅꯁꯨ ꯐꯔꯅꯤ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯒ ꯑꯩꯉꯣꯟꯗ ꯍꯦꯛ ꯈꯪꯍꯟꯕꯤꯔꯛꯑꯣ ꯍꯣꯏ ꯏꯗꯣꯝꯆꯥꯅꯦ ꯑꯊꯨꯕꯗ ꯄꯥꯎ ꯑꯃ ꯍꯥꯏꯔꯛꯀꯦꯀꯣ ꯑꯁꯨꯝꯅ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯇꯅꯧꯕꯤꯅ ꯈꯨꯗꯣꯞꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯑꯩꯒꯤ ꯈꯨꯠꯁꯥꯁꯤꯗꯁꯨ ꯌꯥꯝ ꯄꯛꯆꯔꯦ ꯑꯩꯕꯨ ꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯑꯩꯈꯣꯏ ꯃꯦꯂꯩꯗ ꯄꯤꯔꯁꯤꯔꯅꯦ ꯄꯤꯔꯔꯣꯏꯗ ꯈꯨꯗꯣꯞꯁꯤꯗꯕꯨ ꯁꯤꯖꯒꯦꯗꯅ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯃꯥꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯏꯗꯣꯝꯆꯥ ꯁꯥꯟꯇꯤꯅ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯁꯥꯕꯤꯒꯗꯧ ꯂꯩꯔꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯨꯟꯖꯣꯅ ꯂꯩꯁꯅꯥꯠꯇꯕꯨ ꯐꯪꯂꯕꯗꯤ ꯈꯟꯅ ꯇꯅꯧꯕꯤꯒꯤ ꯁꯅꯥ ꯑꯆꯧꯕ ꯂꯤꯛ ꯑꯄꯥꯛꯄ ꯁꯥꯕꯤꯕꯗ ꯅꯠꯇꯅ ꯃꯃꯜ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯀꯌꯥꯁꯨ ꯂꯩꯕꯤꯔꯝꯃꯤ ꯇꯅꯧꯕꯤꯗꯤ ꯂꯣꯏꯔꯦ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯟꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁ ꯁꯤ ꯃꯉꯥꯏꯗꯅ ꯀꯩꯅꯣ ꯏꯆꯜ ꯅꯨꯄꯤ ꯂꯩꯖꯕ ꯍꯥꯏꯁꯦ ꯃꯈꯣꯏꯒꯤ ꯃꯔꯜꯕꯨ ꯑꯩꯅ ꯆꯥꯗꯅ ꯀꯅꯥꯅ ꯆꯥꯔꯨꯅꯤꯒꯦ ꯑꯄꯪꯕ ꯃꯤꯒꯤ ꯃꯔꯜꯗꯤ ꯑꯁꯤꯡꯕꯩꯅ ꯆꯥꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯕꯨ ꯂꯩꯔꯤꯕꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯁꯤꯔꯒ ꯑꯃꯨꯛꯇꯪꯗꯤ ꯂꯩꯅꯅꯤꯡꯈ꯭ꯔꯦꯗ ꯑꯁ ꯁꯤꯐꯝ ꯂꯩꯇꯗꯅ ꯂꯦꯝꯅ ꯇꯣꯛꯏꯗꯀꯣ ꯇꯧꯔꯤꯁꯦ ꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯑꯩꯅ ꯍꯦꯛ ꯁꯤꯗꯨꯅ ꯆꯠꯂꯨꯕꯗ ꯏꯅꯦꯝꯅꯒ ꯎꯈ꯭ꯔꯕꯗꯤ ꯆꯞꯈꯠꯇꯨꯅ ꯍꯪꯂꯛꯄꯗ ꯑꯩꯒꯤ ꯁꯤꯟꯐꯝ ꯂꯩꯔꯣꯏꯗꯣꯔꯤꯕꯅꯤꯀꯣ ꯍꯣꯏꯗ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯍꯦꯛ ꯁꯤꯕ ꯍꯥꯏꯗꯨꯅꯤ ꯀꯨꯟꯖꯣꯅ ꯇꯅꯧꯕꯤ ꯅꯪꯅ ꯂꯩꯁꯅꯥ ꯄꯤꯅꯤꯗ ꯍꯥꯏ ꯅꯣꯡꯃꯇꯗꯤ ꯑꯩꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯝꯇ ꯁꯥꯟꯅꯍꯟꯗꯦ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯄꯪꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯑꯁ ꯇꯥ ꯀꯨꯟꯖꯣ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅ ꯃꯇꯥꯡ ꯆꯥꯅ ꯇꯧꯔꯛꯀꯗꯕ ꯂꯩꯔꯕꯁꯤꯗ ꯇꯥ ꯀꯨꯟꯖꯣꯅꯅꯦ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯒꯅ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯄꯤꯔꯣ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯂꯩꯇꯗꯨꯅ ꯇꯧꯔꯤꯕꯅꯤ ꯇꯥ ꯀꯨꯟꯖꯣꯅ ꯁꯦꯜꯗꯣ ꯍꯦꯛ ꯄꯤꯔꯕ ꯈꯨꯗꯛꯇꯅꯦ ꯆꯦꯟꯕꯒ ꯍꯦꯛꯇ ꯂꯨꯍꯣꯡꯊꯣꯛꯄꯤꯒꯦ ꯑꯣ ꯑꯗꯨꯃꯥꯏꯅ ꯅꯔꯣꯜ ꯆꯨꯝꯂꯕꯗꯤ ꯐꯩꯗꯅ ꯁꯨꯝ ꯇꯧꯔꯁꯤ ꯇꯅꯧꯕꯤ ꯍꯌꯦꯡꯗꯣ ꯑꯩ ꯁꯦꯜ ꯈꯔ ꯅꯉꯣꯟꯗ ꯄꯤꯔꯒꯦ ꯑꯋꯥꯠꯄ ꯈꯔꯗꯨꯅ ꯊꯕꯛ ꯄꯥꯡꯊꯣꯛꯂꯕ ꯇꯨꯡꯗ ꯄꯤꯔꯒꯦ ꯊꯕꯛꯇꯤ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯁꯣꯏꯍꯜꯂꯣꯏ ꯁꯦꯜꯗꯨꯗꯅꯦ ꯁꯣꯏꯍꯟꯕꯤꯔꯛꯀꯅꯨ ꯇꯥ ꯀꯨꯟꯖꯣ ꯑꯁꯨꯝꯅ ꯇꯅꯧꯕꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯨꯟꯖꯣꯗ ꯂꯩꯁꯅꯥ ꯆꯦꯟꯅꯕ ꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯝꯃꯤ ꯁꯦꯜ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯀꯔꯥꯏꯗ ꯊꯝꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥꯊꯣꯛꯂꯅꯤ ꯑꯩꯕꯨ ꯁꯦꯜꯁꯦ ꯏꯄꯥꯝꯗ ꯑꯣꯏꯅ ꯊꯩꯔꯒ ꯊꯝꯂꯁꯤꯔꯅꯦ ꯍꯣꯏꯗ ꯏꯄꯥꯝꯗ ꯊꯩꯕꯅ ꯐꯔꯅꯤ ꯑꯩꯅ ꯅꯤꯡꯉꯣꯜ ꯑꯅꯤꯁꯤꯒꯤ ꯍꯥꯛꯇꯛꯇ ꯅꯨꯡꯉꯥꯏꯕ ꯏꯄꯥꯝꯒꯤ ꯃꯤꯅ ꯑꯃꯨꯛ ꯂꯧꯁꯤꯡ ꯂꯩꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯍꯦꯛ ꯅꯨꯡꯉꯥꯏꯖꯔꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯅꯧꯕꯤꯅ ꯃꯥꯅ ꯀꯨꯟꯖꯣꯗꯒꯤ ꯂꯧꯊꯣꯛꯄ ꯁꯦꯜꯁꯤꯡꯗꯨ ꯃꯄꯥꯝꯗ ꯑꯣꯏꯅ ꯊꯩꯔꯝꯃꯤ ꯀꯨꯟꯖꯣꯗꯒꯤ ꯂꯧꯊꯣꯛꯄꯗ ꯅꯠꯇꯅ ꯁꯥꯟꯇꯤꯗꯁꯨ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯤꯟꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯔꯝꯃꯤ ꯇꯅꯧꯕꯤꯅ ꯂꯩꯁꯅꯥꯕꯨ ꯀꯨꯟꯖꯣꯗ ꯀꯝꯗꯧꯅ ꯆꯦꯜꯍꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯉꯩ ꯏꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯂꯩꯁꯅꯥꯗꯨ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥꯗ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯎꯁꯤ ꯍꯦꯛ ꯇꯥꯕꯒ ꯏꯀꯥꯏ ꯈꯪꯗꯕ ꯀꯨꯟꯖꯣꯗꯨ ꯇꯅꯧꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯇꯅꯧꯕꯤ ꯅꯪꯅ ꯇꯧꯏꯁꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯂꯩꯁꯅꯥ ꯄꯤꯅꯤ ꯍꯥꯏꯅ ꯁꯦꯜ ꯃꯌꯥꯝ ꯂꯧꯊꯣꯛꯂꯒ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯩꯁꯅꯥꯅ ꯆꯦꯟꯒꯦꯔꯥ ꯆꯦꯜꯂꯣꯏꯔꯥ ꯂꯨꯍꯣꯡꯕꯗꯤ ꯑꯩꯉꯣꯟꯗ ꯍꯣꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯁ ꯇꯥ ꯀꯨꯟꯖꯣ ꯅꯪꯕꯨ ꯋꯥꯗꯣ ꯈꯔ ꯇꯞꯅ ꯉꯥꯡꯉꯨ ꯏꯃꯨꯡꯒꯤ ꯃꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯧꯔꯤꯒꯦ ꯑꯩꯒꯤꯁꯨ ꯈꯤꯇ ꯈꯟꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤ ꯋꯥ ꯇꯞꯅ ꯉꯥꯡꯕꯅꯣ ꯑꯩꯅ ꯊꯥꯗꯈ꯭ꯔꯤꯕ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯅꯪꯅ ꯖꯨꯠꯃꯨꯛ ꯇꯧꯔꯒ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯇꯥ ꯀꯨꯟꯖꯣ ꯁꯥꯎꯔꯅꯨꯁꯤ ꯑꯩ ꯇꯥ ꯀꯨꯟꯖꯣꯒꯤ ꯁꯦꯜ ꯁꯅꯥꯁꯤꯡꯗꯣ ꯑꯝꯇ ꯋꯥꯗꯨꯅ ꯄꯤꯔꯛꯂꯒꯦ ꯑꯃꯨꯛ ꯑꯗ ꯌꯨꯝꯁꯤꯗ ꯂꯥꯛꯄꯤꯔꯅꯨꯀꯣ ꯍꯤꯔꯥ ꯃꯗꯨ ꯌꯥꯔꯣꯏꯗ ꯇꯅꯧꯕꯤ ꯑꯩꯗꯤ ꯁꯦꯜ ꯁꯅꯥꯁꯤꯡꯗꯣ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯁꯅꯥꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯁꯤꯟꯅꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯂꯩꯁꯅꯥꯕꯨ ꯄꯨꯗ꯭ꯔꯤ ꯑꯩꯗꯤ ꯌꯨꯝꯁꯤꯗꯒꯤ ꯁꯨꯒꯠꯅꯂꯣꯏꯗꯕꯅꯤ ꯌꯦꯡꯉꯣ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯕꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯩ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯦ ꯏꯅꯦꯕ ꯑꯃꯨꯛꯇ ꯄꯥꯞ ꯇꯥꯍꯜꯂꯣ ꯏꯅꯦ ꯁꯨꯝꯗꯧꯕꯅꯤ ꯇꯅꯧꯕꯤꯅ ꯂꯩꯁꯅꯥꯕꯨ ꯑꯩꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥꯗ ꯅꯠꯇꯅ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯂꯧꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯂꯩꯁꯅꯥ ꯄꯤꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯁꯤꯡꯗꯣ ꯍꯜꯂꯒꯦ ꯑꯩꯅ ꯂꯩꯈ꯭ꯔ ꯄꯣꯠꯄꯨ ꯏꯁꯥꯒ ꯑꯌꯥꯕ ꯌꯥꯎꯗꯅ ꯍꯦꯛꯇ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ ꯌꯥꯝ ꯊꯨꯅ ꯂꯩꯁꯅꯥꯗꯣ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩ ꯄꯨꯖꯈ꯭ꯔꯒꯦ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯧꯅꯔꯤꯕ ꯊꯕꯛꯂꯅꯦ ꯏꯃꯧ ꯏꯕꯦꯝꯃ
ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯏꯅꯦꯝꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯇꯥꯟꯖꯥꯗꯨꯗ ꯁꯥꯟꯇꯤꯗꯨꯁꯨ ꯆꯥꯎꯅ ꯂꯥꯛꯇꯨꯅ ꯏꯆꯦ ꯂꯩꯔꯝꯕ ꯌꯥꯝ ꯇꯥꯟ ꯆꯥꯔꯦ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯍꯧꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ ꯑꯩꯒꯤꯁꯦ ꯁꯥꯟꯇꯤꯌꯥ ꯅꯪꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕꯕꯨ ꯏꯆꯦ ꯀꯩꯅꯣ ꯂꯨꯍꯣꯡꯕꯒꯤ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯋꯥ ꯂꯣꯏꯅꯔꯕꯁꯤꯗ ꯅꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯎꯅꯕ ꯆꯠꯍꯟꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯏꯆꯦ ꯍꯣꯏꯁꯦ ꯏꯖꯠ ꯁꯟꯃꯥꯟ ꯂꯩꯕ ꯏꯃꯨꯡ ꯂꯥꯏꯅ ꯈꯜꯂꯨꯕꯅꯤ ꯅꯣꯏꯗꯤ ꯅꯆꯥ ꯅꯤꯉꯣꯜ ꯌꯣꯟꯗꯨꯅ ꯆꯥꯔꯤ ꯋꯥ ꯑꯣꯏꯔꯦ ꯊꯨꯏ ꯇꯨꯀꯠꯆꯩꯌꯦ ꯀꯔꯤ ꯂꯤꯆꯠ ꯁꯥꯖꯠꯅꯣ ꯊꯕꯥꯁꯨ ꯁꯥꯎꯅ ꯈꯨꯝꯃꯤ ꯍꯦ ꯁꯥꯟꯇꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯑꯩꯁꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯑꯩꯒꯤ ꯏꯆꯥꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯀꯅꯥꯒꯁꯨ ꯁꯥꯟꯅꯈꯤꯕ ꯂꯩꯇꯦ ꯃꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯄꯥꯟꯅꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ ꯍꯥ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯔꯝꯂꯕꯒꯦ ꯍꯥꯏꯌꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯁꯝꯗꯣ ꯈꯨꯠꯇꯥꯡ ꯌꯦꯠꯂꯒ ꯍꯥꯏꯒꯗꯕꯅꯤ ꯅꯪ ꯑꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯁꯦ ꯏꯆꯦ ꯇꯁꯦꯡꯅ ꯈꯪꯗꯦꯀꯣ ꯍꯩ ꯁꯥꯟꯇꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ ꯍꯥꯏꯔꯤꯗꯅ ꯅꯣꯡꯃꯇ ꯅꯪꯅ ꯑꯩꯒ ꯏꯆꯥ ꯅꯤꯉꯣꯜ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯕꯨ ꯌꯥꯎꯕ꯭ꯔꯅꯦ ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯇ ꯂꯥꯛꯂꯒ ꯏꯊꯛ ꯑꯁꯤꯗ ꯋꯥ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯣ ꯏꯆꯦ ꯑꯩ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯔꯦ ꯑꯩꯁꯦ ꯁꯥꯟꯇꯤꯅꯤ ꯁꯥꯟꯇꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯉꯥꯅ ꯃꯊꯤ ꯐꯥꯏꯕ ꯐꯥꯎ ꯍꯦꯛ ꯎꯔꯤꯕ ꯅꯨꯄꯤꯅꯤ ꯀꯌꯥꯗ ꯍꯩꯅ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕꯅꯣꯕ ꯌꯦꯡꯉꯨ ꯍꯦꯔꯥ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯇꯅꯧꯕꯤ ꯅꯅꯦꯝꯒꯤ ꯅꯔꯨꯝꯗ ꯂꯣꯠꯇꯨꯅꯅꯦ ꯀꯥꯟꯅꯔꯣꯏ ꯌꯥꯝ ꯊꯨꯅ ꯁꯨꯃꯥꯡꯁꯤꯗ ꯀꯨꯝꯊꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯩ ꯅꯥꯇꯩ ꯆꯥꯔꯣꯏ ꯉꯁꯤ ꯁꯥꯟꯇꯤ ꯅꯪꯕꯨ ꯉꯁꯤ ꯆꯥꯍꯩꯗꯕ ꯀꯔꯤ ꯅꯤꯁꯥꯒ ꯆꯥꯁꯤꯜꯂꯨꯔꯒꯦꯅꯦ ꯏꯆꯥ ꯅꯤꯉꯣꯜ ꯋꯥꯔꯛꯇꯦ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯅ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯄꯒ ꯏꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯤꯛꯀꯦ ꯇꯧꯔꯤꯕꯁꯤꯕꯣ ꯏꯆꯦꯅ ꯚꯥꯞ ꯇꯥꯒꯗꯕ ꯃꯇꯥꯡ ꯅꯠꯇ꯭ꯔꯦ ꯏꯆꯦꯒꯤ ꯌꯨꯝꯁꯤꯗ ꯅꯤꯉꯣꯜ ꯂꯂꯣꯟꯕꯤ ꯃꯧ ꯑꯃ ꯂꯩꯔꯤꯕꯁꯦ ꯏꯆꯦꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯁꯥ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩ ꯋꯥꯔꯛꯆꯔꯝꯃꯒꯦ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕꯤ ꯅꯤꯉꯣꯜ ꯂꯂꯣꯟꯕꯤ ꯅꯃꯧꯅꯦ ꯍꯥꯏꯕꯁꯦ ꯏꯆꯦꯗꯤ ꯈꯪꯖꯔꯝꯃꯣꯏꯅꯦ ꯅꯃꯧ ꯑꯁꯤ ꯂꯧꯔꯤꯕ ꯁꯛꯂꯣꯟ ꯃꯌꯥꯝꯁꯦ ꯉꯥꯏꯈꯣ ꯁꯥꯟꯇꯤ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯚꯥꯞ ꯇꯥꯍꯜꯂꯝꯀꯣ ꯑꯩ ꯀꯣꯛ ꯑꯃ ꯏꯉꯥꯎ ꯉꯥꯎꯔꯤ ꯍꯣ ꯏꯆꯦ ꯅꯍꯥꯟ ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯑꯝꯕꯗꯣ ꯏꯆꯦ ꯈꯪꯕꯤꯀꯣ ꯈꯪꯉꯤꯅꯦ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏꯗ ꯅꯪ ꯂꯥꯛꯍꯧꯕꯅꯤ ꯍꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯂꯥꯛꯆꯔꯤꯕꯗꯣ ꯇꯔꯥꯏ ꯂꯥꯛꯆꯕ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤ ꯃꯦꯂꯩꯒꯤ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯅ ꯍꯥꯏꯕꯗꯒꯤꯅꯦ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯊꯤꯟꯕ ꯂꯥꯛꯆꯔꯝꯂꯤꯕꯅꯤ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯏꯆꯥ ꯃꯦꯂꯩ ꯂꯨꯍꯣꯡꯒꯗꯧꯔꯦ ꯂꯨꯍꯣꯡ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯁꯥꯟꯇꯤ ꯇꯅꯧꯕꯤ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯊꯕꯥꯗ ꯇꯝꯂꯕꯗ ꯊꯕꯥꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯁꯤꯕꯨ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯑꯄꯪꯕ ꯁꯤꯕꯗ ꯅꯠꯇꯅ ꯅꯆꯜ ꯑꯁꯤ ꯐꯥꯎꯕ ꯅꯠꯇꯦ ꯅꯆꯜ ꯑꯅꯤꯃꯛ ꯅꯪꯅ ꯃꯟꯇꯤꯛꯅꯗꯨꯅ ꯌꯣꯟꯊꯣꯛꯂꯝꯂꯕꯅꯤꯀꯣ ꯌꯨꯝ ꯑꯁꯤꯗ ꯏꯃꯧꯅ ꯂꯩꯕꯗ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗ꯭ꯔꯗꯨꯅ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯏꯃꯧꯅ ꯇꯧꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯃꯥꯡ ꯊꯛꯇꯒꯤ ꯂꯩꯔꯛꯄ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯄꯨꯝꯕ ꯉꯁꯤꯗꯤ ꯅꯍꯥꯛ ꯊꯛꯇ ꯂꯩꯈꯥ ꯇꯥꯍꯟꯅꯕ ꯁꯤꯜꯂꯤꯕ ꯏꯅꯦꯝ ꯉꯁꯤꯗꯤ ꯏꯃꯧꯗ ꯋꯥꯔꯧꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯀꯣ ꯁꯥꯟꯇꯤꯅ ꯏꯆꯦꯒꯤ ꯅꯃꯧꯁꯦ ꯌꯥꯝ ꯉꯝꯃꯤ ꯃꯥꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯕꯗꯤ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯂꯩꯇ꯭ꯔꯤ ꯀꯥꯏꯅ ꯁꯤꯊ ꯁꯤꯟꯅꯔꯒ ꯑꯩꯉꯣꯟꯗꯒꯤ ꯂꯨꯍꯣꯡꯁꯦ ꯂꯧꯊꯣꯛꯂꯤꯕꯅꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯒꯤ ꯗꯟꯗꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯆꯥ ꯅꯤꯉꯣꯜ ꯃꯦꯂꯩꯗ ꯇꯥꯗꯨꯅꯅꯦ ꯃꯌꯥꯝ ꯆꯪꯗꯅ ꯀꯩꯅꯥ ꯈꯠꯍꯧꯗꯧꯔꯦꯗꯅ ꯍꯥ ꯏꯆꯥ ꯃꯦꯂꯩꯕꯣ ꯀꯅꯥꯗ ꯏꯆꯦ ꯍꯣꯏꯗꯤ ꯋꯥꯔꯤꯁꯦ ꯈꯪꯕꯤꯔꯝꯗ꯭ꯔꯤ ꯋꯥ ꯑꯣꯏꯔꯦ ꯉꯁꯤꯁꯦ ꯃꯦꯂꯩꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯒ ꯎꯅꯖꯕꯖꯥꯠꯅꯤ ꯑꯗ ꯏꯆꯥ ꯅꯨꯄꯥꯅ ꯎꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯈꯔ ꯉꯥꯡꯖꯩ ꯇꯧꯔꯨꯕꯗꯒꯤ ꯃꯈꯣꯏ ꯅꯨꯄꯥ ꯃꯁꯦꯜ ꯐꯨꯅꯕꯗ ꯏꯆꯥ ꯅꯨꯄꯥꯗꯣ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯄꯣꯠꯊꯣꯛ ꯆꯥꯎꯕꯤꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯩꯅꯥ ꯈꯠꯈ꯭ꯔꯕꯅꯤ ꯊꯕꯥ ꯁꯥꯎꯅ ꯃꯃꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯄꯦꯟꯗꯅ ꯀꯞꯂꯒ ꯀꯔꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯂꯣꯏꯗꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯂꯤꯕ ꯅꯪꯕꯨ ꯏꯃꯧꯅꯦ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯁꯤ ꯅꯨꯄꯤꯅꯤꯀꯣ ꯅꯐꯝꯗ ꯏꯅꯝꯃ ꯍꯥꯏꯕꯗꯒꯤ ꯍꯦꯟꯖꯗꯕ ꯅꯆꯜ ꯑꯅꯤꯁꯤꯕꯨ ꯏꯃꯧꯅ ꯂꯨꯛꯃꯥꯏꯗꯒꯤ ꯂꯩꯔꯤꯒꯨꯝ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯜꯂꯝꯂꯕꯀꯣ ꯅꯪꯕꯨ ꯏꯅꯦꯝꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯉꯁꯤ ꯅꯆꯜ ꯃꯦꯂꯩꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤꯀꯣ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯆꯥꯗꯨꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏ ꯅꯥꯍꯜꯂꯕꯅꯤꯀꯣ ꯁꯥꯟꯇꯤ ꯅꯪꯁꯨ ꯁꯥꯎꯔꯅꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯏꯆꯦ ꯍꯣꯏ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯅꯪꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯍꯧꯖꯤꯛꯃꯛ ꯏꯆꯦ ꯄꯤꯍꯟꯒꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯕꯁꯦ ꯏꯃꯧ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯄꯨꯡꯃꯥꯡ ꯏꯖꯠ ꯂꯩꯈꯥ ꯇꯥꯕꯗ ꯅꯠꯇꯅ ꯏꯆꯥ ꯃꯦꯂꯩꯁꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯈꯣꯡꯒꯣꯏꯅꯈ꯭ꯔꯕꯀꯣ ꯑꯁꯨꯛ ꯏꯀꯥꯏꯕ ꯊꯧꯗꯣꯛꯁꯦ ꯑꯩꯅ ꯃꯪꯗ ꯐꯥꯎ ꯃꯥꯡꯂꯨꯗꯕꯅꯤ ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯄꯨꯡꯂꯣꯏ
ꯏꯆꯦ ꯊꯕ ꯑꯩꯁꯨ ꯑꯁꯦꯡꯕ ꯈꯪꯂꯨꯗꯕꯅ ꯏꯆꯦꯒꯤ ꯊꯛꯇ ꯋꯥꯍꯩ ꯈꯔ ꯑꯍꯦꯟꯕ ꯈꯔ ꯉꯥꯡꯈ꯭ꯔ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯅꯅꯥꯎ ꯑꯣꯏꯕꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯃꯦꯂꯩꯕꯨ ꯏꯃꯧ ꯑꯣꯏꯖꯅꯤꯡꯂꯨꯕꯗꯒꯤ ꯐꯠꯇꯕꯤ ꯅꯃꯧ ꯑꯁꯤꯒꯤ ꯂꯥꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯨꯝꯃꯤꯟꯅꯗꯨꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯤꯕꯅꯤ ꯅꯃꯧ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯤꯁꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤ ꯏꯆꯥ ꯃꯦꯂꯩꯅ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯁꯦ ꯁꯤꯒꯤ ꯈꯜꯂꯨꯕꯗ ꯅꯅꯥꯎꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯑꯩꯅ ꯁꯦꯡꯗꯣꯛꯀꯅꯤ ꯑꯩꯁꯨ ꯑꯁꯦꯡꯕ ꯁꯨꯝꯕ ꯈꯪꯂꯨꯗꯕꯅ ꯅꯃꯧꯁꯤꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯃꯧꯁꯤꯗꯤ ꯅꯀꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯅꯗꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯗꯅ ꯃꯤꯌꯥꯝꯃꯥꯡꯗ ꯉꯥꯡꯁꯛꯂꯨꯔꯤ ꯃꯌꯥꯝꯁꯤꯒ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯏꯃꯧ ꯃꯆꯥ ꯑꯃꯅ ꯑꯩꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯕ ꯑꯣꯏꯍꯜꯂꯕꯀꯣ ꯇꯅꯧꯕꯤꯅ ꯏꯃꯥ ꯅꯃꯧꯅ ꯑꯄꯪꯕꯤ ꯑꯣꯏꯈꯤꯕꯅ ꯉꯁꯤꯗꯤ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯍꯜꯂꯤ ꯏꯅꯦꯝꯅ ꯅꯃꯧꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯃꯧ ꯏꯅꯦꯝꯒꯤ ꯈꯣꯡꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯅꯪ ꯑꯩꯒꯤ ꯏꯃꯧ ꯅꯠꯇꯤꯌꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯀꯨꯟꯖꯣꯅ ꯍꯦ ꯅꯣꯏ ꯅꯅꯤ ꯅꯃꯧ ꯑꯗꯨꯋꯥꯏꯗ ꯀꯞꯁꯤꯟꯅꯔꯒ ꯑꯩꯒꯤ ꯋꯥꯔꯣꯏꯁꯤꯡ ꯄꯨꯔꯛꯇꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯤꯕꯅꯤ ꯅꯨꯄꯤ ꯑꯃꯁꯤꯗꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔ ꯆꯠꯈ꯭ꯔꯦ ꯑꯩꯒꯤꯅ ꯀꯝꯗꯧꯁꯦ ꯍꯥꯏꯕꯗꯣ ꯍꯥꯏ ꯅꯪ ꯃꯁꯨ ꯉꯁꯥꯏꯗ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤ ꯍꯥ ꯂꯩꯀꯥꯏ ꯇꯥꯛꯎꯔꯣ ꯂꯩꯀꯥꯏ ꯇꯥꯛꯈꯤꯁꯨ ꯇꯥꯎ ꯑꯩꯗꯤ ꯂꯩꯁꯅꯥ ꯄꯨꯗꯅꯗꯤ ꯌꯨꯝꯁꯤꯗꯒꯤꯅꯦ ꯁꯨꯛꯍꯟ ꯍꯟꯕꯗꯤ ꯉꯝꯃꯔꯣꯏ ꯏꯀꯥꯏ ꯈꯪꯗꯕ ꯀꯨꯟꯖꯣ ꯂꯩꯁꯅꯥꯕꯨ ꯄꯨꯗꯅꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯕꯛ ꯆꯠꯂꯨꯕ ꯆꯥꯎꯔꯦꯜꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯂꯒ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯏꯃꯨꯡꯗ ꯂꯩꯍꯜꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯅꯨꯄꯥ ꯅꯪꯁꯤꯗ ꯀꯔꯤ ꯉꯥꯏꯔꯤꯅꯣ ꯏꯕꯥꯏ ꯂꯩꯁꯅꯥꯗꯣ ꯅꯁꯦ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯖꯍꯧꯔꯒꯦ ꯏꯕꯥꯏꯒꯤ ꯅꯨꯄꯤꯁꯤꯗꯤ ꯅꯤꯡꯉꯣꯜ ꯂꯂꯣꯟꯕꯤꯅꯤ ꯑꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯌꯣꯟꯊꯣꯛ ꯇꯧꯔꯝꯃꯅꯤꯕ ꯑꯃꯗ ꯑꯃꯨꯛ ꯇꯧꯔꯝꯃꯅꯤ ꯑꯗꯨꯅ ꯏꯁꯥ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩ ꯄꯨꯖꯈ꯭ꯔꯒꯦ ꯆꯥꯎꯔꯦꯜ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯀꯨꯟꯖꯣꯗ ꯍꯩꯊꯗꯨꯅ ꯀꯨꯟꯖꯣꯕꯨ ꯇꯞ ꯇꯥꯃꯈꯩ ꯐꯨꯊꯔꯝꯃꯤ ꯀꯨꯟꯖꯣꯅ ꯅꯣꯏꯕꯨ ꯉꯥꯎꯕ ꯏꯔꯜꯁꯨ ꯇꯤꯡꯉꯨ ꯃꯈꯩ ꯅꯨꯄꯤꯁꯨ ꯂꯩꯕ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯐꯨꯕꯤꯕ ꯅꯣꯏ ꯅꯩꯄꯥꯛꯇ ꯃꯤ ꯉꯥꯛꯇꯅꯤ ꯑꯩ ꯂꯩꯀꯥꯏ ꯇꯥꯛꯀꯅꯤꯕ ꯀꯔꯤꯒꯤ ꯂꯩꯀꯥꯏ ꯇꯥꯛꯄ ꯈꯪꯕ꯭ꯔ ꯅꯪ ꯐꯨꯕꯤꯌꯣꯕ ꯑꯩꯕꯨ ꯅꯀꯣꯠ ꯄꯦꯟꯅ ꯐꯨꯕꯤꯌꯨ ꯑꯩꯅ ꯇꯤꯡꯈꯤꯕ ꯏꯔꯜ ꯃꯌꯥꯝꯗꯣ ꯂꯩꯁꯅꯥ ꯅꯪꯕꯨ ꯐꯪꯖꯅꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯕꯨꯡ ꯁꯥꯊꯤꯕꯁꯤꯅ ꯑꯩꯕు ꯐꯨꯕꯤꯌꯨ ꯍꯥꯏꯅ ꯇꯤꯡꯈꯤꯕ ꯁꯦꯜ ꯑꯣꯏꯔꯝꯃꯤ ꯂꯩꯁꯅꯥ ꯅꯪꯁꯨ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯅꯕꯨꯡꯅ ꯑꯩꯕꯨ ꯐꯨꯔꯤꯕꯁꯦ ꯊꯣꯛꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯆꯥꯎꯔꯦꯜꯅ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯐꯨꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯊꯥꯕ ꯇꯥꯔꯦ ꯆꯥꯎꯔꯦꯜ ꯇꯅꯧꯕꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯗ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯁꯤ ꯀꯩꯗꯧꯔꯤꯒꯦ ꯏꯃꯨꯡꯁꯦ ꯃꯆꯦꯠ ꯇꯥꯅ ꯅꯪꯅ ꯊꯨꯒꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯆꯥꯎꯔꯦꯜ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯩ ꯇꯧꯖꯔꯣꯏ ꯅꯪꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯂꯥꯟꯖꯗ꯭ꯔꯕ ꯏꯆꯜꯕꯨꯁꯨ ꯅꯍꯥꯛ ꯊꯛꯇ ꯃꯤꯌꯥꯝꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯍꯟꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯇꯅꯧꯕꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯤꯍꯥꯠꯄ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯇꯅꯧꯕꯤ ꯃꯥꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯥꯒꯤ ꯃꯔꯥꯜ ꯑꯁꯤꯕꯨ ꯉꯥꯛꯄꯤꯔꯣꯏ ꯈꯜꯂꯗꯨꯅ ꯊꯥꯡꯅꯤꯡꯗ ꯌꯨꯝꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯇꯅꯧꯕꯤꯅ ꯃꯄꯥꯝꯗ ꯂꯩꯔꯕꯗ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯁꯦꯜ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯅꯧꯕꯤꯕꯨ ꯅꯝꯗꯅ ꯃꯥꯅ ꯂꯧꯕꯤꯔꯕ ꯇꯨꯡꯗ ꯃꯥꯅ ꯂꯧꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯇꯦ ꯍꯥꯏꯗꯨꯅ ꯇꯝꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯦꯂꯩꯗꯤ ꯃꯔꯥꯜ ꯂꯩꯇꯕꯅ ꯃꯤꯌꯥꯝꯃꯥꯡꯅ ꯈꯣꯡꯒꯣꯏꯅꯈ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯈꯪꯅꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯏꯃꯨꯡꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯃꯥꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯈ꯭ꯔꯕ ꯇꯨꯡꯗ ꯆꯥꯎꯔꯦꯜꯁꯨ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯅꯦꯝ ꯃꯇꯣꯟꯁꯤꯡꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯇꯅꯧꯕꯤꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯔꯪ ꯑꯔꯥꯛ ꯈꯔꯗ ꯃꯤꯇꯥꯗꯨꯅ ꯑꯩꯅ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯂꯦꯀꯣ ꯑꯩꯅ ꯏꯁꯥꯒꯤꯗ ꯈꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯉꯁꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯐꯪꯖꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯨꯕꯅ ꯑꯩꯅ ꯐꯪꯕꯅꯤ ꯀꯅꯥꯗꯁꯨ ꯑꯩ ꯋꯥꯔꯧꯕ ꯂꯩꯇꯦ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯅꯥꯗꯁꯨ ꯋꯥꯀꯠꯂꯔꯣꯏ ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯀꯨꯟꯖꯣꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕ ꯉꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤꯔꯝꯃꯤ